tare hari नुमित असिगी पुनिंग वारोल थोरम असिसु ngasiga hayengadi mayam da koina khajiktang thengdok thengjin matam je khar hongdo hongjin hai jabatai adu magi tanja amada tawjugadori asigi damakta mayam na ngapi gani akogi number 9077282001 hariba number sida call tobiu thorom sida saruga biu Segi Facebook live ta LinkedIn berli ba miyo mari han ba thorom ho bugi damakta LinkedIn berli ba taram roksari taram roksari asigi thorom sida saruga beri basing LinkedIn biduna koi number call tobiu Asigi thorom sida YouTube live streaming da LinkedIn berli ba thorom ho boda LinkedIn berli basing taram roksari call tobiu kudong chabasi phongdok chari mayam panamukta pijari adaga koigi thorom hayeng wahung radio gi koina hujagador ba thorom asigi da mak mayam voice pibiu koida yaifaba faba pibiu loina na mayam punamaksu anakpada leiba rapada leiba sing koigi da thorom asida hena mapung phan bining ba sing di lengbirok tona thorom asida saruga biu haiba wafam su koigi mai kai degi nolok chari hanana nong taba matam haiba tai hausi si lou singi matam su yam kana oibana aikoina hariba thorom si yam chaungna sindana sang khandana khotana khuna sinbagi di akhana ba thorom di leijadi adumapu olakpa mathangi chahidadi koi thorom si khara pakthok sauthona hona janana bagi su hona jage ayam punama adu mayam punamana yai faba aikoida pibiu haiba wafam no luxury thank you so much thagachari yaubirakliba sing asigi thorom asida ibem saning thojam taram luxury good evening thorom si saruga birak pang asigi entertainment program ate hana gumna thorom asigi makha satha jabada pung 8 makhai tarak ko matamda thorom asida mak leijagani tangai fadana asigi puningi warol gi akhoi thoram pung ama makhaida tawgadabadu madugi thorom tahudabadu maram orakanda thorom si koina ahangba matamna ngasi lila si khrangana thajaraga thorom si miyam da pangthok jananabagi khusina jabani aduga maruina yeng pangthok jagadoriba akhoi inauguration program asigi haitare masigi sumayam da information ama koina khanghanjaning ba haiba tare tagachari Wycombe Thoibi Taram Luxury Memsa Sagol Sem Thagachari Sobita Devi Taram Luxury Ibem Saning Thojam Wangkem Mezina Thagachari Rani Vilale Sangtem Langlen Tono Sem Sarani Konthojam Thagachari Mayam Akhoi number hangdokchari number da call tobiu adongi puning da fawbira pawa khalon sing asigi thorom si nungtin gi matam da haiba tai thamjaba thorom ne du bang asigi waina koina thorom si numidang wairam da mayam da hayeng gi su program asigi matang da khangbi ning soidina leiram gani adona koina thorom si miyam da khanghanjana na bagi da ma pangthok chari bani
Laima Lefrapam Tagachari, Lintoi Tagachari, Langlen Tonasem, Tagachari, Kedavati Kontojam, Tagachari, Romasini, Tagachari, good evening, Mabem Kaxing, Langlen Ton, Lintoi, Tagachari. Hello. Hello, good evening, sir. Taram Nokchari. Sir, ngasi di nungkin tong tu hujik cak kan tong itu jangan teng fang ni phone tong ni cak tong lah. Hoi. Yang nuai sih. Sir, itu tu tong am bisa. Ada hayang gitu orang tu sir, kau di jauh di lang ni nggak mahu ada bukit tu nak pijar lagi sir ada. Karim terkai di. Yang nuai sih. Hayang gitu. Terkai jawab tamsang macam macam tu bunga boleh biar sir ada mungkin mungkin tu macam tahun dah bi. Aduna nahan mukti dumaina tau kibat tarik hai batare August ke tang mari baude ino ga program tawrami haijari bako aduna August ke tang mari do hayeng ni aduna aina tat khiba numit tu dagi hai tare amo hana samjanna bagi adu manumit ama faba numit amjo lawri ni hai tare ko amo hana radio dai mayam gi thogol tawjare na haibado uchari bane nuksibiyo ko gi 90.0 wahong radio. Okay, thong hojik ti log sing di kamai tawge log sing di kano tawda bro. Sir, हम तक किलो जो खर्च यारी जी पॉपी तुम जी का जिनो कर याओ अपनी ना तक Okay, तो कर फायदी जी पॉपी har nung kamai tawrige irang sibo handak sibo. हाँ दो ममांग से ही लोग बगी लोग जो काय हो तो मिसल लिए मगले हो ये Adu yari ja lo. हंता कोई चीज नहीं रे Yari ja dum kashu torom de ba. kalau macam kan sampai cara awam itu sangkal laga. Okay. Yam phare ne adu di handak ti har su tange ko tawri sibo. Phangda ba na khara su muk tawrani. Anyway adu handak ki sing sauksan gi bo khot ki badu di khara effect le hobro dai du di kari lok sing di karim taw kidre. Lalu sing aku di jaga tu di sing sumber jaga oi siapa aja tu na sing wat ni ni mana anggai di dunung curut terus di anda di dunung tu tak cubi ni nak kau oi nak di kesara aja. Okay. Kita tu. Yam no aje kari mathel no asi sibo thong biri sibo. Sai iron deh yen dem ne kau lewat ini karon tiga mayam saya terkala iron yen. As thong na haura ni nga taw bo gumba na traga kari thumjak ping aton kari kara. Ye rumoi na tahu lagi. Imai pema. Yai khara chamlap hai tare numidang dana khara yam dana chabi ba hai tare ni ko ayung din khara yam chaba mayam di saksi numidang yam chaba ayung din yam chadab su leibne adu numidang de khoi tum gi dong ni na khoi gi mathau do hakchang gi indri jing ji mathau gam ta honda ba hai tare khajik tang chabi ba yam nungai re enjang haung na irom ba haung na sathok piro chal aduga matang thorom taba yaba tathok piro nganna aduga thenga su inspector te ai ta draga su nonga laga di soidana tabiu nungai jum ta sa ching muding am di pamung ta ya de sa tum dei han yam pai hakchang phari ni dom taraga tummi se sidi hakchang khwai phaba kauri ni yam nungai jare chal call to birak pa sigi thorom se hang dana le ramani chan mention biba thank you so much agachari yam nungai jare yam kuina pangthuk chaga da thorom na tenga sigi thorom se koigi thorom sigi pung amagi haba tare pung taren makhai de gi de dum matang entertainment program sing leiba sing ado mari dum samjana bo nazari Tagachari Anjali Chingtham Facebook tadi mi yam da bagi orang mani kasung khangna ba kongna ba wat ba haba tare Facebook in a family se inong no bangak ta su hek changak pa dum yam no oi bane aduna ne kashu khanbirunu aduga Tagachari Hello Madam Taram Lokchari Hello sorry lagi balik sanke na hang cái Singapore winning cái tàu chứ không nungai để nó tàu lại như thế sao Hoi kashu kai de am Tagachari cái sai đi hang ấy Sidi program tau tu bada mayam puna maksi koi call se am lai koi da adoga koi tangai fadan hai tarenga sidi program se yame dele degi akhana ba lakpi ba mioi sing koi mok wahong radio da mu yengan ba degi de mok skon da mok chak sing pija ba lightin khurum bagi mok moi khoi gi hai ba tare adoga amok su koi mathang da
ꯅꯦꯛꯇꯥꯔꯒꯤ ꯑꯣꯐꯤꯁ ꯑꯃ ꯑꯃꯨꯛ ꯍꯥꯡꯕꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯤ ꯑꯃꯨꯛ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯀꯚꯔꯦꯖ ꯇꯧꯖꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯇꯧꯖꯕꯅꯤ ꯑꯗꯨꯅ खरा मथंग मथंग हाइबा तारे अदुमाइन तौरपदुना कोई थोरमसि खरा थेंग्रे दुबु थागचरी मैडम अतोपा करी करी हाबिनिंग बले बिरिगे hayang kainugi wahong lidyogi da koi lakpading kamdraga jo dum nungaina matang kuina thabak to tawanga no pangthok piyo haining ba yam nungai jai mayam wish bibiyo wahong radio bunung sibiyo hai tare inong nong na hayeng degi nahan makai khoi trial ni thajari bado hayeng degi di mayam da khusin na ba hai bado thoklaga doin adana wahong radio karam kana hodoki na hai di adum August ki tang mari da hodoki hai base sini maming oina dum le horoga dobani ai mirol na mathang chat kharabsu radio sigi tongan ba kaya na matam dugi hai ba tai ko ai ne lering ge de khoin tawrani dana dai khoi leitra kan da su miron na lak padu numit asidi dum इतिहासिक ओइबा दुगु मयाम हिस्टोरिक ओइबा नुमित अमा ओइहोरदोइनी मदुना मयाम नि गाय फमागोल पिबिबा थागचरी हनहना थैंक यू सो मच मैडम थैंक यू सो मच तै करी करी चिथब लेबिरी ngasi gi dichine tum loi sarage na थैंक यू थागचरी मथंगी कॉलर दो खुदोंग साबा पिजरी चल रोमासनी थागचरी हयेंग हाइबा नुमित सिदगी वहोंग रेडियो न मियाम दा मिट ना कोंग सिंग हनबिदुना मतम सांगना सेवा तौबा ngamba ओइरसनु हादना पिबिरकपा थागचरी याम नुगाइजै खाइदेम प्रेमा ngasiगी सिसु मखल मथेलमने नाइबिरे गेस अदुम इसांगमदबगी वानी अदुगा नुमिदांगी मतमदा गेस अमगा फमिनरगा पुंग अमा वारी सानबगी थौरम अखनबा हाइबा तारे अदुम सोइदना तौजगेना खनबा लैरी अदुगा अइ हक्सांग बैकअप लाकपदुने न गाइजरीसे अदु हाना सोर होनबा वाबा खोटबा तौबदु खरयाम फरे होजिपुदी अदु खरदि वाली अदुना खितंग हेना फबा ngamba ओइजखिगे अदुगा थैंक यू सो मच मैम वाहोंग रेडियो हायेंगी मपोक नुमित हाइबा तारे तोकचगदोरिबा नुमित असिदा मैम ने याइफा मंगोल पिबिबगेदमा हनना थागचरी मैम सुदुम लाकपियो तौबददि आइने यामना दोरो दोरो तौदर मैम से लोइ लाकपियो ना हाइबा ngamdrise कइनो हाइकांदा अखोइ मादो खन्दना खोतना स्कैम सेमदेबा हायेंगी सि ममिंगदंग लौजगे हाइदना अदुना अखोइ अननगा आइगा अदि इमाइबेल सुम मैम लाकपदो अखोइ सुम खरा ngसाइसु लाए मोइ कुनमो कुनथ्रामो अदो अदुमाइने सुम लागा दुम अखोइ खोंग सांगना तिंगथोगो दुम खुरुमगो लोइरे अखोइ तौदैसे लफोइ चांग थोकपा मने युबी क्वा अदि हाइरा मखन सुना हाइरांग लेरांग हाइनम लेनम तौरकांदा अखोइ गेस संभव याउदे अखोइ करी हाइतारे खरबुदि अखोइ सुम होनजरमने अदो नोंचिंगा ओइबने अदो कोना मथंगी थौरमदा तौजरगेना अदो मयामनसु न खंबिरे अदो मणिपुरगी सकनाइरबा लैरिबा मयाम पुनुमा आइना हाइजरुबा नोंजरुबा मतमदा लोइना लाकपिगनी अयामबा दुम हाइ मयामना दुम खंबिरिदुनेबो अदो आइना मखोइ लागा बोगदो खोइ लाकफम बोगदो खोइना हुजिकसे नोंचिंग ओइबनिना हाइतारे अदुमाइ खितंग लैरे अदुना हौजिकिदि खोइ हौदोकजबनिना हौदोकजबसिदि लाइटिनगी ओइना ईश्वरदो खुरुमजरगा सोइदा ngamdaba मयामगी थौगल तोबो ngamjaba मफम अदुगी लैबा इपाइपल इमाइबेल खरदंगना अहल लमनसिंगदुना सेलिब्रिटी ने खंजरगा हाइतारेको अदुमाइ तौजगदबने पुंग मापन मयाम योबिबा अदुगा मापन दुदगिना तरा अदाइदु तौरगा लोइरे अदो हाइरांग लेरांग खलक करगा लोइरे सिगक्तन अदुगा लाकपिबा खरा कोइ मयामदो सुम चा के खरा थमिनरगा जमजमना दुमाइना तौजगदबन थैंक यू सो मच आई मथंग कॉलम लखो जगे थरम सियाम कुइने तौजगदब थरम नचदे हेलो हेलो नंग पाबुंग ने तरंग पाबुंग तराम लोकसरी पाबुंग गनसिंग चरांग पादगी थरम योबिरक थागचरी पाउ सिखोंग वाहोंग रेडियो की सेलिब्रेशन से पुंग कयादा अखोइ थुंगु यागदगेबा असेंबदि पाबुंग अखोइगी थरम से केनोदा अखोइ मापन अदाइदुदगी अदुम मयाम लाकपा अदुम हौरगा तरा अदाइदुदा फटना तौरगा लोइगदबनी यामना कुइदौबा नतबा अदुम थरम अमनेना हाइजेगे पो सुम पाउ सुम ताजे बदुदाइयो याम कुनमदु याउजनी तौबनिदा होय होय मदु हंग आइदो यामना वारी जी दाइरे इचादा हंगरगदी नातोजम हंगरकनी को फरे थागचरी बाबू थागचरी नुगाइजे थैंक यू हायेंगी रिफ्रेशमेंट दुसु कोइ नुक्सिरबा मरुप हाइतारे
ꯃꯔꯨꯞ ꯑꯃꯅ ꯍꯌꯦꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯇꯧꯖꯒꯦ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯛꯄꯁꯨ ꯂꯩ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯝ ꯂꯥꯛꯄꯤꯕ ꯑꯗꯨꯝ ꯍꯣꯠꯅꯕꯤꯕ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦꯅ ꯍꯥꯏꯕꯤꯔꯛꯄꯗ ꯍꯥꯏꯕ ꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯉꯁꯤꯒꯤ ꯑꯈꯟꯅꯕ ꯊꯧꯔꯝꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤ ꯑꯣꯏꯖꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯒꯤ ꯃꯔꯨꯑꯣꯏꯕꯗꯤ ꯍꯌꯦꯡꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯖꯕꯁꯤꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯋꯥꯍꯣꯡꯒꯤ ꯊꯥꯒꯠꯆꯔꯤ ꯀꯣꯜ ꯇꯧꯕꯤꯌꯨ ꯃꯦꯗꯝ ꯕꯤꯅꯣꯗꯤꯅꯤ ꯈꯣꯝꯗ꯭ꯔꯥꯝ ꯀꯣꯜ ꯇꯧꯕꯤꯔꯝꯃꯤ ꯀꯣꯜ ꯇꯠꯈꯤꯕ꯭ꯔꯥ ꯐꯪꯗꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯕ ꯃꯥꯜꯂꯦ ꯄꯦ ꯁꯨꯃꯤꯂꯥ ꯊꯥꯒꯠꯆꯔꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯌꯥꯏꯐꯕ ꯑꯣꯏꯕꯤꯔꯣꯅ ꯇꯥꯛꯄꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯅ ꯃꯔꯛꯇ ꯀꯣꯃꯦꯟꯇ ꯄꯤꯕꯤꯕ ꯃꯌꯥꯝ ꯌꯥꯎꯋꯦ ꯑꯗꯣ ꯑꯩ ꯄꯥꯊꯣꯛꯄ ꯅꯪꯍꯧꯗꯕꯁꯨ ꯌꯥꯎꯋꯦ ꯋꯥꯔꯧꯕꯤꯔꯣꯏ Azad Ifam Thagachari all the best Wahong radio Natakpiri Thagachari Azad किसी की बुरी नजर ना लगे Natakpiri शुक्रिया बहुत धन्यवाद इस खुशी के मौके पे बहुत बहुत धन्यवाद हेलो हेलो सर तराम नुकचरी फोन तौजरइबा सर आई केनो विनोदिनी खंड्रांग क्लासिफाइडगिनी सर तराम नुकचरी तापियो सर बो अहानबा मक्तदा इकोकनोन खुरुमजरी दुगा चेने प्लेटफॉर्म क्यादा ताबिरिबा मयामबसु अइना नलुकनु खुरुमजरी सर हयेंदी वाहोंग रेडियो मतंग कुइना अखोय मयामनसु सारनसु मंगजरकवा मंगलानगा मंगखाउनदुना मयामदा सेवा तौरिबा अदुगी मपोक नमे पांथोक्तौसिगी दमक्ता सार याइफा नुंगाइबा पिनाबियु मतंग कुइना सांगना सारबु यामगी सेवा तौबा अदुगा नाइतोम तारबा अदुगा वाना लेंजरबा इमा इबेन अदगी हक्चांगी इबमना हल्लोइरक्तना नुंगाइतदना लेबा पुनमक्की मरुप ओइरिबा नुंगाइबा पिबिरिबा वाहोंग रेडियो ना अमंबदा मैराना nganbagum नियोइबगी थमोइबु ngalhanbiduna amadi mitna kong sinhanbiduna lamangnaraba jatikta duba tarana maikai takpibagum wahong rediona akhoi punama pulamjingbiduna lamtakpirasinu haina isorgi mafamda asoi angam jawhanbidaba hena chakhotpa pinabiyu haina karisu pangjaba ngamjadraba aithenga isorgi mafamda nijariena sa ontono puning nungsina hairakhreda ko ningsingjage na aduga ngasibi yamna sunungsiba handai nungsilla dum pungningi warolne na phauraga latilelhelerambadu ainhanna orino ne na khalaga o sa jinga si thabak laikibani ningsang e hayengi su aduga adu yam nungai de hujiksu anauba mathela moina संध्यागी मतमजिदा सारगे खोंजेन ताजबा कोलर कयागे वफम ताजबा हाइथोंग खंगदना पेलीदा सार थमोइदा अदुगा अखोइदि नोमा सारदा फोन तरोपा इंदोम जादुनासु ngayak laite binodini ai lummaga tai haibiyu ko na dum tawdana adu matangju phongdokta hauge sa yam nungai jai lummaga tabi ba mayam mathang mathang phongdoknare khoisu lummaga tai khoisu lumma tai na ne live ta hairaktrasu ingonda अतोप मतम मेसेज याम थाबिरे याम नुंगाइजे तौजरीबसिदी याम सेंगना हारकांदा अखोइना तौजरीबसि मयामदा नुंगाइहनबा पोताहनबदुने हाइबा ताइ होय अखोइना तौजबदा यौखिदबो याय अमा तौबे यांगांग सिंग आइगी सा सिंग होनबदा अदुमकपु अखोइगी पांदम हाइताइ पांदम सिकैनो हाइकांदा लौमी सिनमीना अयाम्बा ओइबा सुरगा नोमगा चाबना अयाम्बा ओइबा अदुगा मणिपुरदा लैरिबा मी सिंग सरकार की थबक तौज मी लामा मखाइ फाबा नति लेहौरिबा मयामसे सुरगा नोमगा चाबा ngaktaनेबा याम अदर मखोइगी पुनसिदा ngahaktang ओइरबसु अखोइगा मरुप ओइनजदुना ngahaktang नुंगाइबा हराउबा इसै सक अंगांग सिंग सिदैदा प्रोग्राम तौरिबा खोलिबा कैसु हाइजबा नचदि मयाम एंटरटेनमेंट तौनबा होनबदा ओलेन तौरिबा एक्टिंग करि करि ओलेनसु ऑपरेशन तौननबा होनरि अदगी लैरिबा चाइनाउ सिंग मयाम पुनमसु हाइजबा हाइजदबा मोइना खर खर होनबदा मयाम होनरिसे करिगिनो नायदि माइबेल सिंग मयाम ngaihak तौरिबा सराउनबा नुंगाइनबा पोथानबा होनरिने अदुबु याम नुंगाइजै मयाम सपोर्ट तौबिबा याम पुनिंगदा चाउथोकचबा फाउजै अदो मैडम नंग सा हाइबिखिबदो करीमता पीबा ngamdrabasu हाइबदो मैडम पोट पीबा ngakतना अखोइदा मिनुंगसि पीबा हेनबा नते
ꯅꯨꯡꯁꯤꯕ ꯄꯤꯕꯤꯔꯤꯕ ꯃꯤꯅꯨꯡꯁꯤ ꯄꯤꯕꯤꯔꯤꯁꯦ ꯃꯁꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯈꯨꯗꯣꯜ ꯑꯃꯅꯦꯅ ꯍꯥꯏꯖꯒꯦ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯦꯡꯛ ꯌꯨ ꯑꯗꯨꯒ ꯁꯥꯔꯅ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄꯗ ꯑꯩꯈꯣꯏ ꯃꯥꯟꯅꯕ ꯎꯆꯦꯛ ꯃꯆꯨ ꯃꯥꯟꯅꯕ ꯆꯥꯛꯇꯥꯃꯤꯟꯅꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯊꯦꯡꯅꯔꯨꯔꯣꯅ ꯇꯝꯃꯔꯕꯅꯤ ꯄꯨꯜꯂꯕꯅꯦꯒ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯊꯃꯣꯏꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯅꯨꯡꯉꯥꯏꯕ ꯄꯣꯛꯆꯩ ꯁꯥꯔ ꯋꯥꯍꯩꯁꯦ ꯁꯥꯔꯒꯤ ꯋꯥꯍꯩ ꯑꯃ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯑꯩꯈꯣꯏꯁꯦ ꯂꯣꯏꯅ ꯄꯦꯟꯖꯕ ꯅꯨꯡꯉꯥꯏꯖꯕ ꯑꯩꯈꯣꯏꯒꯤ ꯇꯥꯖꯔꯤꯕ ꯇꯧꯖꯔꯤꯕꯒꯤꯁꯨ ꯃꯍꯩ ꯐꯪꯕꯗꯧꯅ ꯑꯩꯗꯁꯨ ꯅꯠꯇꯅ ꯃꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯋꯥꯔꯤ ꯁꯥꯟꯅꯕꯗꯁꯨ ꯑꯗꯨꯝ ꯍꯥꯏ ꯑꯗꯨ ꯃꯇꯝꯗ ꯐꯣꯡꯗꯣꯛꯆꯍꯧꯒꯦ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯇꯝ ꯆꯨꯞꯄꯗ ꯁꯥꯔ ꯅꯥꯗ ꯌꯦꯛꯇꯅ ꯍꯦꯟꯅ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯗꯨꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯇꯧꯕ ꯉꯝꯕ ꯏꯁꯣꯔꯅ ꯄꯤꯅꯕꯤꯁꯅꯨ ꯁꯥꯔ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯉꯁꯥꯏ ꯗꯦꯜꯂꯤꯗꯒꯤ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯈꯔ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯌꯦꯡꯕ ꯂꯥꯛꯄꯁꯤꯡꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯇꯧꯔꯤ ꯃꯣꯏꯁꯨ ꯈꯔ ꯈꯪꯉꯦ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯆꯥꯎꯊꯣꯛꯆꯕ ꯐꯥꯎꯏ ꯅꯍꯥꯟꯁꯨ ꯃꯦꯗꯥꯝ ꯕꯅꯤꯇꯥꯅ ꯍꯥꯏꯕꯤꯕꯗꯣ ꯑꯩꯈꯣꯏꯗꯤ ꯏꯄꯥ ꯏꯄꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁ꯭ꯀ꯭ꯔꯤꯞ ꯊꯝꯃꯝꯃꯕꯅꯦ ꯍꯥꯏꯁꯦ ꯁ꯭ꯀ꯭ꯔꯤꯞ ꯑꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏ ꯏꯕꯒꯤ ꯂꯥꯏꯔꯤꯛꯇ ꯀꯣꯛ ꯁꯝ ꯂꯥꯏ ꯃꯤꯠ ꯍꯣꯏ ꯃꯌꯦꯛꯁꯦ 25ꯅ ꯆꯨꯝꯃꯤ 39ꯅ ꯆꯨꯝꯃꯤ 32ꯅ ꯆꯨꯝꯃꯤ ꯌꯦꯠꯅꯕꯕꯨꯗꯤ ꯃꯌꯥꯝ ꯂꯩꯀꯣ ꯑꯗꯨ ꯌꯦꯠꯅꯕ ꯃꯌꯥꯝꯗꯨꯒꯤ ꯂꯩꯖꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯀ꯭ꯔꯤꯞ ꯂꯩꯌꯦꯕ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯆꯠꯅꯁꯦꯅ ꯑꯃ ꯆꯠꯅꯔꯒꯁꯨ ꯆꯠꯅꯔꯔꯣꯏ ꯍꯥꯏꯍꯧꯔꯤꯕ 32 23 ꯑꯗꯒꯤ ꯑꯇꯩ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯈꯔꯁꯨ ꯂꯩꯔꯤꯕ ꯑꯩꯅ ꯉꯛꯆꯅꯤꯀꯣ ꯏꯁꯥ ꯏꯊꯟꯗꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ ꯃꯌꯦꯛꯁꯤ ꯀꯣꯛ ꯁꯝ ꯂꯥꯏ ꯃꯤꯠꯁꯦ ꯁꯤ ꯃꯥꯟꯅꯕꯁꯨ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯈꯔ ꯑꯃꯁꯨ ꯑꯗꯣ ꯑꯁ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯣꯏ ꯃꯔꯛꯇ ꯑꯃꯕꯨ ꯂꯩꯖꯔꯁꯨ ꯑꯩꯈꯣꯏ ꯁ꯭ꯀ꯭ꯔꯤꯞ ꯂꯩꯖꯔꯝꯕ ꯖꯥꯇꯤꯅꯤ ꯍꯥꯏꯕꯁꯦ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯅ ꯊꯥꯕꯗꯣ ꯑꯗꯨ ꯎꯕ ꯀꯥꯟꯗ ꯑꯥꯗꯩ ꯂꯥꯛꯏꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯅꯤꯗꯨꯅ ꯁꯤꯗ ꯏꯔꯤ ꯃꯌꯦꯛꯁꯤ ꯀꯔꯤꯅꯣꯅ ꯍꯪꯉꯦꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀ꯭ꯔꯤꯞꯅꯦꯅ ꯍꯥꯏꯌꯦꯕ ꯋꯥꯟꯗꯔꯐꯨꯜ ꯃꯣꯏ ꯉꯛꯑꯦꯕ ꯁ꯭ꯀ꯭ꯔꯤꯞ ꯂꯩꯕ ꯀꯥꯡꯂꯨꯞꯅꯦꯅ ꯌꯥꯝ ꯑꯣꯏꯁꯟꯈ꯭ꯔꯖꯥꯠꯅꯤ ꯃꯤꯅ ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯏꯅꯔꯣꯗꯤ ꯑꯃ ꯈꯟꯅꯔꯤꯕ ꯉꯥꯡꯅꯔꯤꯕ ꯇꯧꯔꯤꯕ ꯑꯃꯗ ꯁ꯭ꯀ꯭ꯔꯤꯞ ꯂꯩꯇꯕ ꯐꯨꯔꯨꯞꯁꯨ ꯃꯌꯥꯝ ꯂꯩ ꯑꯗꯨꯕꯨ ꯁ꯭ꯀ꯭ꯔꯤꯞ ꯂꯩꯇꯕ ꯐꯨꯔꯨꯞꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯍꯟꯊꯅ ꯈꯟꯕꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯑꯩꯈꯣꯏꯕꯨ ꯊꯥꯛ ꯋꯥꯡꯅ ꯊꯝꯕꯤꯔꯝꯃꯤ ꯍꯥꯏꯕꯅꯤꯗ ꯌꯥꯝ ꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗ ꯁ꯭ꯀ꯭ꯔꯤꯞ ꯂꯩꯖꯕꯅꯦ ꯑꯗꯨꯒ ꯋꯥꯔꯤꯁꯨ ꯍꯥꯏ ꯑꯗꯣ ꯉꯁꯤꯗꯒꯤ ꯃꯇꯝ ꯈꯔ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯝꯕ ꯀꯥꯟꯗ ꯃꯅꯤꯄꯨꯔꯤ ꯈꯔꯗꯤ ꯕꯦꯡꯒꯣꯂꯤꯅ ꯏꯕ ꯑꯁꯥꯝꯗ ꯁꯨꯃꯥꯏꯅ ꯊꯦꯡꯅꯩ ꯈꯣꯠꯂꯦꯅ ꯍꯥꯏ ꯆꯨꯝꯃꯦ ꯑꯩꯈꯣꯏ ꯕꯦꯡꯒꯣꯂꯤ ꯍꯧꯖꯤꯛꯁꯨ 80% ꯕꯦꯡꯒꯣꯂꯤ ꯑꯣꯏꯔꯝꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀ꯭ꯂꯥꯁ 10 ꯀꯥꯔꯤꯕ ꯑꯉꯥꯡꯁꯤꯡ ꯕꯦꯡꯒꯣꯂꯤ ꯄꯥꯕ ꯊꯣꯛꯇ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯑꯣꯏꯔꯤꯕꯁꯤꯡꯁꯦ ꯕꯦꯡꯒꯣꯂꯤ ꯄꯥꯕ ꯍꯩꯇꯕꯅ ꯑꯌꯥꯝꯕ ꯉꯥꯛꯇꯅꯦꯕ ꯃꯩꯇꯩ ꯃꯌꯦꯛꯇ ꯄꯥꯕ ꯍꯥꯏꯇꯥꯏ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯄꯥꯎ ꯄꯥꯔꯤꯁꯦ ꯄꯁꯄꯥꯔꯥꯅꯤ ꯍꯣꯏ ꯈꯔ ꯈꯛꯇ ꯃꯉꯥꯏꯔꯦ ꯑꯗꯨꯅ ꯄꯥꯎ ꯆꯦꯁꯨ almost loinamak ꯑꯩꯈꯣꯏꯒꯤ ꯁ꯭ꯀ꯭ꯔꯤꯞ ꯑꯣꯟꯁꯜꯂꯛꯈꯤꯕ ꯇꯥꯔꯒꯗꯤ ꯃꯩꯇꯩ ꯃꯌꯦꯛ ꯍꯩꯕꯁꯤꯡꯅ ꯑꯃꯨꯛ ꯄꯥꯗ ꯌꯥꯔꯔꯣꯏ ꯍꯣꯏ ꯀꯟꯚꯔꯠ ꯇꯧꯔꯛꯄ ꯈꯣꯠꯂꯛꯄ ꯑꯃ ꯌꯥꯏꯀꯣ ꯌꯥꯝ ꯍꯪꯉꯦ ꯃꯤꯅ ꯉꯁꯥꯏ ꯑꯗꯨꯅ ꯃꯩꯇꯩ ꯃꯌꯦꯛꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯂꯣꯟꯁꯦ ꯒꯨꯒꯜꯗ ꯌꯥꯎꯔꯕ꯭ꯔꯥ ꯌꯦꯡꯉꯨ ꯃꯤꯅ ꯍꯪꯉꯛꯏꯁꯦ ꯌꯦꯡꯉꯨꯀꯣ ꯀꯌꯥꯝ ꯐꯖꯅ ꯉꯛꯈ꯭ꯔꯒꯦ ꯃꯤꯅ ꯑꯥꯗꯩ ꯂꯥꯛꯏ ꯃꯤꯅ ꯍꯪꯉꯛꯏ ꯄꯣꯠꯁꯦ ꯌꯦꯡꯉꯨꯕ ꯑꯩ ꯈꯜꯂꯦꯕ ꯅꯣꯏ ꯔꯦꯗꯤꯑꯣꯁꯤꯒꯤ ꯁꯁꯇꯦꯅꯦꯕꯜ ꯑꯣꯏꯕ ꯅꯣꯏꯒꯤ ꯏꯟꯀꯝꯁꯦ ꯀꯔꯤꯅ ꯑꯣꯏꯔꯤꯒꯦ ꯁꯤ ꯌꯦꯡꯕꯤꯌꯨꯀꯣ ꯃꯤꯅ ꯍꯪꯉꯛꯏꯁꯦ ꯐꯖꯕ ꯋꯥꯐꯝꯅꯦꯕꯁꯦ ꯑꯗꯩ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯃꯣꯔ ꯀꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯅ ꯍꯦꯟꯅ ꯁꯟꯇꯣꯛꯏꯒꯦ ꯃꯤꯅ ꯌꯦꯡꯁꯜꯂꯛꯏꯁꯦ ꯎꯔꯦꯗꯅ ꯃꯌꯥꯝ ꯑꯗꯒꯤ ꯑꯩꯈꯣꯏꯗꯤ ꯈꯨꯡꯒꯪ ꯉꯥꯛꯇꯅꯤ ꯁꯤꯅꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯑꯗꯒꯤ ꯑꯃꯨꯛ ꯃꯣꯏꯅ ꯍꯪꯉꯛꯄ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯁꯤꯕꯒꯤ ꯗꯦꯠ ꯔꯦꯠ ꯃꯥꯏ ꯆꯍꯤ ꯀꯔꯝ ꯀꯥꯟ ꯁꯤꯒꯦꯅ ꯍꯪꯉꯛꯑꯦꯕ ꯑꯗ USA ꯁꯤꯅ ꯑꯩꯈꯣꯏ ꯆꯍꯤ 32ꯗ ꯁꯤꯕ ꯖꯄꯥꯟꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯌꯥꯝꯃꯦꯕ ꯁꯤꯕꯒꯤ ꯆꯥꯡꯁꯦ ꯍꯥꯏꯕꯗꯤ ꯁꯤꯕꯒꯤ ꯆꯥꯡꯗꯤ ꯃꯤ ꯌꯥꯝ ꯁꯤꯕ ꯅꯠꯇꯕ ꯆꯍꯤ ꯌꯥꯝꯅ ꯁꯤꯕꯁꯦ ꯖꯄꯥꯟꯅ ꯍꯦꯜꯂꯦꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟ ꯑꯣꯏꯕ ꯂꯩꯕꯁꯦ ꯖꯄꯥꯟꯁꯨ ꯑꯃꯅꯤ ꯍꯥꯏꯇꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯨ ꯌꯥꯝ ꯉꯟꯅ ꯁꯤꯕꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯂꯝꯗꯝ ꯑꯁꯤ ꯃꯤꯅ ꯅꯩꯅꯔꯛꯏꯁꯦ ꯁꯤꯅꯦꯕ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯅꯩꯅꯔꯨꯗ꯭ꯔꯕ ꯋꯥꯐꯝꯅꯦꯕꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯁꯤꯡꯁꯦ ꯁꯤꯕꯒꯤ ꯆꯥꯡꯁꯤ ꯆꯍꯤ ꯀꯔꯝꯕ ꯃꯇꯝꯗ ꯑꯣꯏꯒꯦ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯣꯏ ꯂꯥꯛꯑꯝꯕꯗꯒꯤ ꯑꯩꯈꯣꯏꯗꯁꯨ ꯄꯥꯡꯊꯣꯛꯀꯗꯕ ꯇꯧꯒꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯃꯌꯥꯝ ꯑꯃ ꯍꯥꯏꯕ ꯇꯥꯏꯀꯣ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯏꯅꯣꯚꯦꯇꯤꯞ ꯑꯣꯏ ꯑꯗꯨꯒ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃꯔꯣꯝ ꯍꯥꯏꯇꯥꯔꯦ ꯄꯥꯡꯊꯣꯛꯆꯅꯤꯡꯕꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯑꯗꯨꯅ ꯆꯤꯟꯖꯥꯛ ꯐꯠꯇꯕ ꯆꯥꯔꯗꯤ ꯄꯨꯟꯁꯤ ꯇꯦꯜꯂꯤ ꯑꯗꯨꯅ ꯈꯟꯖꯜꯂꯨꯔꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯨ ꯅꯤꯌꯔꯦꯁ 50ꯗꯤ ꯑꯗꯨꯝ ꯆꯪꯁꯜꯂꯛꯀꯗꯧꯔꯦ ꯊꯥꯔꯛ ꯌꯥꯟ ꯂꯩꯔꯝꯅꯦꯕ ꯑꯅꯥꯗꯔ ꯁꯤꯗꯩꯗ ꯆꯩꯔꯥꯎꯕ ꯄꯥꯊꯣꯛꯑ ꯆꯩꯔꯥꯎꯕ 30 ꯂꯩꯔꯝꯈꯤꯗ꯭ꯔꯣ
Shakespeare no humpu mangare da bu ore di bungo chai tara tret mukto bungai sale ai tare cherau batra tret mukto ngai sale ai tare cherau batra tret World Cup ohum nangidra. Hello, being a from IBC. Hello, good evening, sir. Good evening. Hey, Sadati Pontoja Mavadagi. Ngasi kaino sagi matam sida puning waron tawdabadi akoi ahal lamma tatokra hang udong na tawra yam nungai ta baita ai su nungai tabana tabak chatpadu da ko sigi matam se puning warol tawu matam ne na ko ai ji sum akoi gi ngarang na handagi sum hogat pada khwang ji kuklaw na gi mle phang da dum leiraga sai mayang gi diamond gi ji dum taraga dum leijabane ba Adai ngasi ji puning waron tawdaba akoi imungda akoi ahal lamma leraga chathokra hang udong na tawraga angang gi kumai budi dum yengjaba haitare hoi anda hayengi sagi wahong ni diogi phajana mayamgi seba tawang amna ba jang ju nungai te wangang ma ji chunni sa hoi guli kwangi guli sar bra te male hoi ada ai di as donor gi do diamond donor gi do laksa gi na torom ma sa ai ima do ai kaking ni mon ima do mathangam da henjele na hayeng ne ngachi gum da ai chatle ba ko adu chalaga aina nungalaga ko gi program no koi ma sida TV sida koi live sida yengal le ba ina mobile sida ada ima ko mana hai ai ima si sai sa amne ba lohong ba gi baba le gi da bre sakchi da ba ai tare ada imana no si program ji ai sai am sakni sakya ga dra hai ni mai chana siga sakko han yam jang kap na bane ba ma de ada ina imana ngam da ngamu kan da kalo ai mathang soi na pudoi na cha ya mi donor sida diamond da koi di mu manung dong na toi ni ne na ko mana hai loibo yang ala ICP or ta bai ta imana kapadu ubo da ko hoi yam nungai te chalo da ba adubo nahan gai lumma ta bu ngasi ji mi su yam de loi phongto la ga light ta changari yam nungai ga ni da hoi mani edi light ta kan cha lumma ta bai da light ta ka changjara koi mi ma ga yam bu de nungai da bai ta re ko hoi so ai di isa ngai program loi na tai ngasi di sa pusparani ga nirmala ga na wari liba like tawboduga tawbodu uboda ba ko hoi ngang jing di yam haire sa hoi do koi di na ra ju sa gi wahai am taraga mayangi wahai am taraga nungai ri mi do wakhan ji da patha bam oi hauji ju pam de ne sa rai tawjari te sa gi wari puning waron jing ngasi di mi hang ni na taw saru yaning mandana ko kumanga bi kangi guli sa be pam de tawjara ini sa madam na ba ya de na ba fabiro du khwang de kaklau ki haibadu madu yam berani pochei thang madu su section ba hojik se sahi matang do na so haiba tare duga karigumba ai yang khai ga tarukum modi sure to aduni ado lai khurambagi aina lai sogon jan mi che khra chu lai mafam do yam jabani na lai lai no ha por ga hogolak pada tawbi bane me ada yam nungai gi da bai ta ngasi budi khara hogol ta panga me latin toilet tang ba ko ta tamona dum sangma ga changam bane ngasi budi khara pare ado mi je sum yam jada da koi diamond da sum tajari puning waronda charu ya jari ana sa sum tawjaro kan thank you madam tagachari yamni yang na fabiro hoi sa lai ta tu tangjagi bani nga sai si thank you thamjare sa thamjare tagachari ozaning the moinam punchi sang ni hingba oi kaling ai de mayam gi thabak mayam ma toramaga masak maming nai ba thabak toramaga irei pak iram dam gi dam to na ba so dum pai hingi ne na haraga isai su na pijaning drakan da khuru kulakan da kari haini isagi unjana khujala mai mit na arapa usilak taba arang ba makon taningak taba matam hakchang ge ayo chaina na nahe bagi makon na mina isai mau na taningak taba matam pangana solak ko matam haiba tare ni ko mina hena masa sola kan asoi ba su mi ge asoi ba syam ui hai isana palang langi ngai toring ngai de soi ba ude aduga sanu ngai rak kan na soi ba su me am ui hai khang de da mai na yam so na yam sang ni hingdok saruk pudi afaba thabak iram dam gi damak sana le ba ki damak afaba khara torom ga hai batai hello menga ma delek from IBC hello taram lokchari ima sumati herok tagi kari wafam hai bening bai ma yo ngi ja gi khon da da nungai te ga ina na taw pa ne Abi jage hayin wa holi yo do atan sang na taw de nungai ay kanang ta nungai ay kanang ta mangoloy do koy no inana
ꯉꯁꯤ ꯏꯆꯥ ꯈꯣꯟ ꯇꯥꯗꯕꯗ ꯅꯨꯡꯉꯥꯏꯇꯗꯅ ꯇꯧꯖꯔꯛꯄꯅꯦ ꯏꯆꯥꯅ ꯉꯁꯤꯗꯤ ꯈꯣꯟꯁꯨ ꯈꯔ ꯇꯥꯕ ꯍꯣꯏ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯊꯧꯔꯝꯁꯤ ꯇꯧꯍꯧꯔꯒꯦ ꯍꯥꯏꯗꯅ ꯂꯥꯛꯆꯔꯤꯅꯤ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤꯒꯤ ꯊꯕꯛꯁꯤꯗꯤ ꯌꯥꯝꯃꯦ ꯋꯥꯍꯣꯡꯗ ꯑꯃꯨꯛ ꯇꯧꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯏꯝꯐꯥꯜ ꯑꯞ ꯗꯥꯎꯟ ꯗꯦꯟ ꯑꯗꯒꯤ ꯑꯃꯨꯛ ꯑꯁꯣꯝꯗ ꯑꯃꯨꯛ ꯅꯦꯛꯇꯥꯔꯒꯤ ꯑꯣꯐꯤꯁꯇ ꯑꯃꯨꯛ ꯑꯗ ꯑꯣꯐꯤꯁꯇ ꯂꯥꯏꯚ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯨꯛ ꯃꯊꯪ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯊꯦꯡꯉꯤ ꯂꯥꯛꯄꯗꯗꯤ ꯁꯣꯔ ꯍꯣꯟ ꯉꯝꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯄꯥꯡꯒꯜ ꯍꯥꯏꯇꯥꯔꯦꯀꯣ ꯄꯥꯡꯒꯜꯁꯤꯅ ꯌꯥꯝ ꯃꯔꯨꯑꯣꯏꯗ ꯄꯩꯁꯥꯗꯤ ꯀꯣꯟ ꯇꯥꯜꯂꯁꯨ ꯌꯥꯏ ꯄꯩꯁꯥꯁꯨ ꯇꯥꯟꯒꯅꯤ ꯑꯗꯨꯒ ꯄꯥꯡꯒꯜꯁꯨ ꯐꯅꯕꯒꯤ ꯍꯣꯠꯅꯕꯒꯤ ꯃꯊꯧ ꯌꯥꯝ ꯇꯥꯏ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯁꯨꯃꯇꯤ ꯌꯥꯏꯐꯕ ꯑꯐꯕ ꯄꯤꯕꯤꯔꯛꯄ ꯏꯃꯥ ꯑꯩꯈꯣꯏꯁꯨ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯇꯥꯕꯤꯌꯨ ꯑꯩꯈꯣꯏꯅ ꯈꯨꯠꯁꯤꯟꯅꯖꯔꯤꯕ ꯏꯃꯥꯗꯤ ꯔꯦꯗꯤꯑꯣꯒꯤ ꯈꯨꯊꯥꯡꯗꯁꯨ ꯇꯥꯕꯤꯕꯅꯤ 90.0 ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯐꯦꯕꯋꯥꯔꯤꯒꯤ ꯇꯥꯡ 4ꯗꯒꯤ ꯃꯤꯌꯥꯝꯗ ꯊꯧꯒꯜ ꯇꯧꯕ ꯍꯧꯖꯔꯛꯈꯤꯕꯅꯤ ꯇ꯭ꯔꯥꯏꯌꯦꯜ ꯑꯣꯏꯅ ꯐꯦꯕꯋꯥꯔꯤ ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜ ꯃꯦ ꯖꯨꯟ ꯖꯨꯂꯥꯏ ꯊꯥ 6 ꯇꯦꯁ ꯇꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯣꯒꯁ ꯌꯧꯔꯛꯑꯦ ꯑꯗꯨꯅ ꯑꯣꯒꯁꯀꯤ ꯇꯥꯡ 4 ꯌꯥꯏꯐꯔꯕ ꯍꯌꯦꯡ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯌꯥꯝꯅ ꯈꯨꯠꯁꯤꯟꯅꯖꯔꯒꯅꯤ ꯑꯗꯨꯒ ꯍꯥꯟꯅꯗꯒꯤꯗꯤ ꯑꯗꯨꯝ ꯐꯣꯔꯃꯦꯜꯂꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯤꯟꯅꯔ ꯂꯩꯔꯒꯁꯨ ꯌꯥꯝꯅ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯆꯗꯕꯗꯣ ꯁꯤꯗꯒꯤꯗꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯍꯧꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯑꯃ ꯂꯧꯖꯔꯗꯣꯏꯅꯤ ꯑꯗꯨꯅ ꯌꯥꯏꯐꯕ ꯑꯐꯕ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄꯀꯣ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯂꯨꯃ ꯇꯥꯕꯁꯤꯡꯁꯨ ꯑꯩꯈꯣꯏꯁꯨ ꯂꯨꯃ ꯇꯥꯕꯅꯦꯅ ꯇꯨꯃꯤꯟꯅ ꯍꯥꯏꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯏꯅꯥꯎꯕꯤ ꯗꯦꯕꯤ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜ ꯇꯧꯔꯒ ꯂꯩꯔꯝꯃꯦꯅ ꯇꯥꯛꯄꯤꯔꯛꯄ ꯑꯗꯨꯒ ꯊꯥꯒꯠꯆꯔꯤ ꯀꯣꯟꯖꯦꯡꯕꯝ ꯆꯤꯡꯂꯦꯟ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯃꯇꯝꯁꯦ ꯑꯣꯟꯊꯣꯛꯄ ꯊꯣꯏꯅ ꯂꯩꯇꯦ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯑꯗꯨꯝ ꯇꯧꯖꯒꯦ ꯑꯌꯥꯝꯕꯅ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯊꯕꯛ ꯌꯥꯔꯛꯇ꯭ꯔꯒꯗꯤ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯐꯨꯀꯠꯄꯅꯤ ꯕꯦꯛꯑꯞ ꯇꯧꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯕꯤꯅꯤꯡꯕ ꯇꯥꯛꯄꯤꯌꯨ ꯍꯣꯏ ꯌꯥꯎꯕ ꯉꯝꯗ꯭ꯔꯁꯨ ꯃꯤꯌꯥꯝꯒꯤ ꯃꯇꯝ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯃꯇꯝ ꯀꯨꯏꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯇꯧꯔꯛꯄꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝ ꯌꯨꯝꯗ ꯂꯩꯕꯤꯔꯒꯁꯨ ꯋꯤꯁ ꯄꯤꯕꯤꯕ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨ ꯂꯥꯛꯄꯤꯒꯗꯕꯁꯤꯡꯁꯨ ꯂꯥꯛꯄ ꯃꯇꯝꯗ ꯅꯣꯡ ꯆꯨꯔꯗꯤ ꯁꯥꯇꯤꯟ ꯑꯃꯃꯝ ꯌꯥꯎꯕꯤꯔꯣ ꯂꯦꯞꯄꯒ ꯑꯣꯏꯔꯁꯨ ꯂꯥꯏ ꯈꯨꯔꯨꯝꯃꯒ ꯂꯣꯏꯁꯟꯗꯣꯏꯅꯦꯅ ꯍꯌꯦꯡꯗꯤ ꯅꯨꯃꯤꯠ ꯊꯥꯈ꯭ꯔꯕꯅꯤ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯂꯧꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯑꯅꯛꯄꯗ ꯂꯩꯕꯤꯔꯤꯕꯁꯤꯡ ꯉꯁꯥꯏꯁꯨ ꯂꯥꯛꯄꯤꯌꯦ ꯑꯗꯨꯝ ꯁꯣꯜꯂꯤ ꯏꯃꯥ ꯏꯕꯦꯜ ꯈꯔ ꯑꯗꯨꯝ ꯂꯥꯛꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯂꯥꯛꯄꯤꯕꯁꯤ ꯑꯗꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯂꯥꯛꯄꯤꯕꯁꯤꯡꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯛꯄꯤꯌꯨ ꯑꯇꯩ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯕꯤꯔꯤ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯒꯦ ꯁꯤꯒꯤ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦꯕ ꯍꯧꯈꯤꯕ ꯅꯠꯇꯦ ꯍꯌꯦꯡ ꯍꯧꯗꯣꯛꯇꯣꯏꯅꯦ ꯍꯌꯦꯡ ꯍꯧꯗꯣꯛꯀꯗꯣꯏꯅꯦ ꯅꯍꯥꯟꯒꯩ ꯊꯥꯕꯗꯨꯅ ꯇ꯭ꯔꯥꯏꯌꯦꯜ ꯆꯥꯡꯌꯦꯡ ꯅꯍꯥꯟꯒꯩꯒꯤꯗꯨꯅ ꯆꯥꯡꯌꯦꯡ ꯍꯌꯦꯡꯗꯒꯤꯅ ꯍꯧꯕ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯇꯕꯗꯣ ꯍꯣꯏ ꯏꯃꯥ ꯋꯥꯛꯆꯤꯡ ꯑꯗꯥꯏꯗ ꯂꯩꯇꯕꯅꯦꯕ ꯑꯗꯨꯒꯤ ꯗꯒꯤ ꯇꯥꯕ ꯐꯪꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯌꯥꯝꯅ ꯀꯨꯏꯗꯕ꯭ꯔꯥꯅ ꯈꯟꯕ ꯀꯨꯏꯗ꯭ꯔꯤ ꯐꯦꯕꯋꯥꯔꯤꯒꯤ ꯇꯥꯡ 4 ꯍꯥꯏꯇꯥꯔꯦ ꯐꯦꯕꯋꯥꯔꯤꯗꯣ ꯋꯥꯛꯆꯤꯡ ꯑꯣꯏꯈꯤꯕꯅꯤ ꯑꯗꯨꯝ ꯋꯥꯛꯆꯤꯡ ꯂꯣꯏꯔꯝꯗꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯐꯦꯕꯋꯥꯔꯤꯁꯦ ꯑꯌꯥꯝꯕꯅ ꯋꯥꯛꯆꯤꯡ ꯐꯥꯏꯔꯦꯟ ꯊꯥꯁꯤ ꯐꯦꯕꯋꯥꯔꯤꯒ ꯑꯣꯏꯅꯩꯗꯅ ꯑꯗꯨꯅ ꯋꯥꯛꯆꯤꯡꯗꯨ ꯊꯥ 2 ꯂꯥꯛꯄꯗꯤ ꯈꯤꯇꯪ ꯁꯣꯟꯊꯈꯤꯕꯅꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯑꯐꯕ ꯄꯤꯕꯤꯔꯛꯄ ꯃꯅꯥꯛꯁꯨ ꯌꯥꯝꯅ ꯅꯛꯄꯔꯣꯝꯗ ꯂꯩꯕꯅꯤꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣꯝꯒꯤ ꯈꯨꯟꯗ ꯊꯪꯅꯅ ꯂꯩꯔꯛꯄꯗ ꯁꯨꯃꯥꯏꯅ ꯁꯤꯈꯣꯡ ꯁꯦꯡꯃꯥꯏꯗ ꯔꯦꯗꯤꯑꯣ ꯑꯃ ꯁꯨꯃꯥꯏꯅ ꯂꯥꯛꯇꯅ ꯃꯤꯌꯥꯝꯗ ꯑꯗꯣꯝꯒꯤ ꯂꯝꯗꯝꯁꯤꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯥꯏ ꯃꯤꯡꯁꯦꯜ ꯑꯣꯏꯖꯒꯦ ꯍꯥꯏꯇꯥꯔꯦ ꯑꯐꯕ ꯃꯤꯡꯁꯦꯜ ꯑꯐꯕ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯔꯝꯗꯤ ꯑꯗꯣꯝꯒꯤ ꯂꯩꯀꯥꯏ ꯈꯨꯟꯗ ꯔꯦꯗꯤꯑꯣ ꯁ꯭ꯇꯦꯁꯟ ꯑꯃ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯗ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯂꯩꯕꯗꯣ ꯑꯗꯨ ꯊꯪꯅꯔꯦꯒ ꯍꯥꯏꯕꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯂꯩꯗꯅꯀꯣ ꯏꯁꯥ ꯏꯊꯟ ꯊꯥꯒꯠꯆꯔꯕꯗ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯃꯁꯤ ꯈꯛꯇ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯖꯒꯦ ꯈꯜꯂꯤꯁꯦ ꯑꯩꯅꯁꯨ ꯍꯥꯟꯅ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯦꯀꯣ ꯃꯌꯥꯝꯗꯁꯨ ꯑꯩꯈꯣꯏ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯑꯃ ꯇꯧꯕ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯩꯗꯣ ꯍꯣꯏ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯇꯧꯕ ꯇꯧꯗꯕ
ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯤꯝ ꯀꯌꯥꯒ ꯂꯥꯛꯄ ꯃꯇꯝꯗ ꯃꯌꯥꯝꯗ ꯀꯥꯟꯅꯕ ꯑꯗꯒꯤ ꯂꯧꯃꯤ ꯁꯤꯟꯃꯤ ꯑꯗꯨꯒ ꯌꯨꯝꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗ ꯀꯥꯟꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯔꯝ ꯀꯌꯥꯁꯨ ꯇꯧꯔꯛꯄ ꯉꯝꯕꯗꯨꯅꯤ ꯔꯦꯗꯤꯑꯣ ꯇꯥꯔꯒ ꯂꯤꯂꯥ ꯈꯔ ꯇꯥꯔꯒ ꯄꯪꯂꯩꯗ ꯂꯩꯕꯗꯨ ꯅꯠꯇꯕ ꯄꯨꯟꯁꯤꯗ ꯍꯤꯡꯅꯅꯕꯒꯤ ꯊꯕꯛ ꯆꯪꯏ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯀꯌꯥ ꯑꯃꯔꯣꯝꯗ ꯍꯦꯟꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯦ ꯃꯔꯨꯑꯣꯏꯅ ꯍꯥꯟꯅ ꯑꯩ ꯂꯩꯔꯤꯉꯩꯗ ꯑꯩꯅ ꯊꯕꯛ ꯇꯧꯖꯔꯕꯗ ꯑꯩ ꯆꯦꯡꯒꯨꯝ ꯊꯥꯕꯒ ꯇꯥꯛꯏꯗꯅ ꯑꯩꯅ ꯃꯌꯥꯝꯗ ꯆꯦꯡꯒꯨꯝꯁꯦ ꯃꯌꯥꯝ ꯀꯃꯥꯏꯅ ꯊꯥꯗ ꯌꯥꯒꯦꯅ ꯆꯦꯡꯒꯨꯝ ꯑꯁꯤ ꯌꯨꯝꯗ ꯊꯥꯕꯗ ꯑꯩ ꯆꯦꯡꯒꯨꯝ ꯊꯥꯔ ꯍꯤꯡꯉꯦ ꯍꯥꯏꯕꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯇꯧꯔꯁꯨ ꯆꯦꯡꯒꯨꯝ ꯊꯥꯕꯁꯦ ꯑꯗꯨꯝ ꯄ꯭ꯂꯁ ꯇꯧꯁꯟꯕ ꯌꯥꯕ ꯄꯣꯠꯅꯤ ꯑꯗꯨꯒ ꯅꯍꯥꯟꯃꯨꯛꯁꯨ ꯑꯩꯅ ꯍꯥꯏꯗꯅ ꯃꯌꯥꯝ ꯁꯦꯕꯣꯠ ꯊꯥꯕꯤꯌꯨ ꯁꯦꯕꯣꯠꯀꯤ ꯃꯀꯨꯗꯨ ꯂꯩꯒꯦ ꯍꯥꯏꯕ ꯃꯤ ꯂꯥꯛꯑꯦ ꯇꯨꯡꯁꯜꯂꯒ ꯁꯦꯕꯣꯠ ꯃꯀꯨ ꯑꯀꯪꯕꯗꯨ ꯂꯩꯇꯥꯔꯗꯤ ꯄꯨꯂꯞ ꯂꯩꯒꯦꯒꯅ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯃꯊꯪ ꯀꯣꯂꯔ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯍꯜꯂꯣ ꯏꯕꯨꯡꯉꯣ ꯑꯊꯣꯛꯄ ꯋꯥꯔ ꯀꯥꯏꯅ ꯃꯥꯃꯩ ꯄꯥꯛꯇꯨꯅꯤꯅꯦ ꯅꯪ ꯒꯥꯔꯤꯅ ꯁꯦꯡꯕꯤꯔꯝꯗꯅ ꯆꯠꯇꯤ ꯄꯨꯡꯆꯠ ꯆꯠꯄ ꯐꯃꯨꯡꯗ ꯇꯨꯝꯕ ꯁꯣꯔ ꯊꯤꯡꯕꯒ ꯌꯥꯎꯒꯟꯕꯒ ꯉꯝꯗꯗꯅ ꯂꯩꯕꯁꯤꯕꯨ ꯀꯩꯗꯧꯉꯩ ꯐꯔꯛꯇꯣꯏꯅꯣ ꯈꯪꯗꯦ ꯊꯥ ꯑꯃ ꯐꯥꯔꯦ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥ ꯋꯥꯔꯦ ꯅꯨꯡꯉꯥꯏꯇꯕꯅ ꯏꯁꯥꯁꯦ ꯆꯥꯎꯕꯗ ꯁꯨꯃꯥꯏꯅ ꯄꯥꯎꯗꯝꯗꯔꯒ ꯐꯒꯗ꯭ꯔꯥꯅ ꯇꯝꯖꯔꯛꯄꯅꯤ ꯏꯃꯥ ꯏꯕꯨꯡꯉꯣ ꯁꯣꯔ ꯊꯤꯡꯉꯒ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯩ ꯃꯤꯅꯗꯤ ꯑꯩꯁꯦ ꯅꯥꯏꯌꯦꯅ ꯈꯪꯗꯦ ꯀꯅꯥꯝꯇ ꯆꯠꯄꯅꯤꯅ ꯆꯠꯄꯗꯤ ꯀꯩꯁꯨ ꯇꯧꯗꯦꯕꯀꯣ ꯏꯕꯨꯡꯉꯣ ꯇꯨꯝꯕ ꯌꯥꯎꯋꯟ ꯌꯥꯗ꯭ꯔꯦ ꯑꯍꯤꯡꯁꯤꯗ ꯐꯝꯃꯒ ꯑꯗꯨꯝ ꯂꯦꯜꯂꯦ ꯐꯔꯛꯀꯅꯤ ꯍꯥꯏ ꯗꯥꯛꯇꯔꯅ ꯀꯩꯗꯧꯉꯩ ꯐꯔꯛꯇꯣꯏꯅꯣ ꯈꯪꯗꯦ ꯅꯍꯥꯟ ꯍꯋꯥꯅ ꯊꯦꯡꯕꯤꯗ ꯁꯤꯔꯝꯃꯗꯤꯅꯦ ꯏꯃꯥꯁꯦ ꯀꯣꯝꯃꯗꯧ ꯍꯥꯏꯗꯦꯗ ꯏꯃꯥ ꯀꯔꯤꯒꯤꯅꯣꯗ ꯑꯁ ꯏꯕꯨꯡꯉꯣ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯩꯅ ꯈꯥꯡꯉꯤꯁꯦ ꯑꯗꯨꯅ ꯌꯥꯝ ꯋꯥꯏ ꯀꯛ ꯊꯦꯡ ꯂꯩꯔꯦ ꯑꯗꯨꯅ ꯆꯠꯂꯤꯉꯩ ꯌꯥꯏ ꯑꯗꯒꯤ ꯆꯥꯕꯒꯤ ꯍꯧꯒꯠꯂꯛꯄ ꯇꯨꯝꯕꯒꯤ ꯍꯧꯒꯠꯂꯛꯄꯒꯤ ꯌꯥꯝ ꯋꯥꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯦ ꯈꯨꯗꯤꯡꯃꯛꯁꯦ ꯍꯦꯛ ꯊꯦꯝꯃꯒ ꯁꯤꯕ ꯑꯗꯨ ꯑꯣꯏꯅ ꯑꯩ ꯕꯣꯔ ꯄꯤꯖꯔꯦ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯑꯁ ꯑꯗꯨ ꯌꯥꯗꯦꯗ ꯀꯗꯥꯏꯗꯩꯅꯣ ꯃꯤ ꯁꯤ ꯑꯩꯅ ꯋꯥꯔꯤꯕ ꯈꯥꯡꯉꯤꯕ ꯁꯤꯒꯤꯗ ꯃꯤ ꯄꯨꯝꯅꯃꯛꯁꯨ ꯋꯥꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯗ ꯏꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯏꯆꯥ ꯏꯕꯨꯡꯉꯣ ꯃꯣꯏꯒꯤ ꯒꯥꯔꯤꯗꯨꯒꯤ ꯇꯂꯛꯄꯁꯦ ꯑꯩꯒꯤ ꯍꯌꯦꯡ ꯐꯥꯎꯁꯦ ꯑꯩ ꯈꯪꯉꯝꯃꯦꯕ ꯃꯣꯏ ꯃꯅꯨꯡꯒꯤ ꯄꯥꯜ ꯑꯃ ꯃ꯭ꯌꯨꯖꯤꯛꯀꯤꯗ ꯃꯅꯨꯡꯗ ꯑꯃ ꯌꯥꯎꯗꯣꯏꯅꯦ ꯑꯁꯥꯡꯕ ꯑꯃ ꯑꯗꯨꯗꯒꯤ ꯇꯛꯀꯦꯗ ꯑꯩ ꯀꯩꯅꯣꯅꯦ ꯑꯩ ꯁꯤꯗꯣꯔꯦꯅ ꯍꯥꯏꯕꯗ ꯑꯩꯒꯤ ꯌꯥꯡꯂꯦꯟꯁꯤ ꯌꯧꯕ ꯀꯥꯟꯗ ꯑꯩꯁꯤ ꯍꯥꯏꯔꯒ ꯑꯩꯁꯤ ꯒ꯭ꯌꯥꯟ ꯇꯥꯈꯤꯗꯕꯅꯦꯕꯀꯣ ꯑꯩꯒꯤ ꯀꯣꯛꯁꯤꯕꯨ ꯌꯧꯔꯝꯃꯕ ꯏꯆꯥ ꯏꯕꯨꯡꯉꯣ ꯏꯆꯥ ꯍꯣꯏꯗ ꯄꯥꯎꯗꯝꯁꯦ ꯇꯝꯕ ꯐꯪꯉꯔꯣꯏꯗꯣ ꯍꯣꯏ ꯏꯃꯥ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥꯒꯤ ꯋꯥꯐꯝꯁꯤꯁꯨ ꯀꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯇꯥꯏ ꯏꯃꯥ ꯍꯣꯏ ꯑꯗꯨꯅ ꯏꯆꯥꯁꯤꯡꯁꯤꯒꯤ ꯅꯋꯥ ꯅꯈꯣꯟ ꯇꯥꯔꯒ ꯏꯃꯥꯅ ꯑꯋꯥꯕ ꯀꯣꯛꯅꯕꯅ ꯇꯧꯔꯛꯄꯅꯤ ꯀꯩꯁꯨꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯏꯃꯥꯒꯤꯕꯨ ꯅꯈꯣꯟꯗꯣ ꯉꯁꯤꯗꯤ ꯅꯈꯣꯟꯗꯣ ꯏꯁꯦꯟ ꯁꯦꯜꯂꯤ ꯋꯥꯕ ꯃꯥꯜꯂꯦ ꯉꯁꯤꯗꯤ ꯌꯥꯝ ꯊꯕꯛ ꯆꯠꯂꯨꯕꯒꯤꯅꯤ ꯏꯃꯥ ꯊꯣꯏꯅ ꯋꯥꯕ ꯅꯠꯇꯦ ꯁꯨꯝ ꯊꯕꯛ ꯆꯠꯂꯨꯕꯅꯤꯅ ꯃꯌꯥꯝ ꯊꯕꯛꯇꯨ ꯆꯠꯂꯨꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯏꯃꯥ ꯑꯗꯣ ꯁꯤꯅꯁꯨ ꯅꯨꯡꯉꯥꯏꯔꯤꯅꯤ ꯅꯠꯇ꯭ꯔꯗꯤ ꯍꯦꯟꯅ ꯋꯥꯒꯦ ꯇꯧꯏ ꯑꯗꯨꯒ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯃꯔꯨꯑꯣꯏꯅ ꯍꯌꯦꯡꯒꯤꯁꯨ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯦ ꯇꯝꯗ꯭ꯔꯗꯤ ꯉꯁꯥꯏꯁꯨ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜ ꯇꯧꯍꯧꯗ꯭ꯔꯕꯅꯤꯅ ꯍꯌꯦꯡꯒꯤꯁꯨ ꯈꯪꯕꯤꯅꯤꯡꯕ ꯃꯌꯥꯝ ꯂꯩꯕ ꯑꯩꯉꯣꯟꯗ ꯍꯪꯉꯛꯄꯗ ꯑꯩ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜꯗ ꯍꯥꯏꯔꯛꯑꯒꯦ ꯍꯥꯏꯗꯅꯀꯣ ꯑꯩ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨꯅꯤ ꯏꯃꯥ ꯊꯦꯡꯛ ꯌꯨ ꯏꯃꯥ ꯑꯗꯨ ꯅꯤꯡꯍꯟꯅꯕꯤꯒꯅꯨ ꯏꯃꯥ ꯁꯣꯛꯄ ꯅꯥꯕ ꯄꯨꯟꯁꯤꯗ ꯑꯗꯨꯝ ꯊꯣꯛꯂꯤꯕꯁꯤꯅꯤ ꯏꯃꯥ ꯑꯩꯈꯣꯏꯁꯨ ꯀꯣꯔꯣꯅꯥ ꯅꯥꯗꯅ ꯀꯨꯗꯒꯤꯅꯤ ꯁꯠꯂꯤꯁꯤ ꯀꯨꯗꯩ ꯁꯠꯂꯤꯁꯤ ꯏꯅꯥꯛꯇ ꯂꯩꯔꯝꯕ ꯐꯤ ꯀꯨꯞꯁꯟ ꯂꯣꯏ ꯊꯥꯡꯗꯣꯛꯈ꯭ꯔꯤ ꯄꯣꯠꯅꯤꯗ ꯑꯗꯨꯝ ꯍꯤꯡꯍꯧꯔꯤꯅꯤ ꯑꯍꯤꯡ ꯍꯧꯒꯠꯂꯒ ꯑꯩꯅ ꯑꯣꯛꯁꯤꯖꯦꯟ ꯂꯣꯏꯔꯕ ꯃꯤꯁꯤꯡꯗꯨ ꯍꯧꯒꯠꯂ ꯇꯞ ꯄꯥꯏꯔ ꯑꯣꯛꯁꯤꯖꯦꯟ ꯁꯤꯜꯂꯤꯅꯦ ꯑꯗꯨꯅ ꯀꯥꯆꯤꯟꯗ ꯂꯩꯕ ꯅꯨꯄꯥ ꯑꯃ ꯊꯥꯡꯃꯩꯕꯟꯗꯒꯤ ꯏꯌꯥꯝꯕ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃ ꯑꯣ ꯅꯔꯁꯅ ꯀꯧꯏ ꯑꯩꯈꯣꯏ ꯏꯅꯥꯛꯇꯨꯗꯁꯨ ꯂꯥꯛꯇꯣꯏꯕ ꯅꯔꯁꯁꯤꯡꯗꯨꯁꯨ ꯆꯦꯔꯪ ꯌꯣꯝꯁꯤꯟꯕ ꯑꯗꯒꯤꯗꯤ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯜꯂꯒ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯦꯜꯂꯛꯄ ꯌꯥꯕ ꯅꯠꯇꯦꯗꯣ ꯂꯣꯏꯅ ꯌꯣꯝꯁꯤꯟꯕꯗ ꯃꯣꯏꯁꯨ ꯄꯨꯡꯈꯥꯏ ꯑꯃ ꯄꯨꯡ ꯑꯃ ꯆꯪꯉꯤ ꯑꯗꯒꯤꯗꯤ ꯆꯪꯉꯤ ꯀꯔꯤ ꯍꯥꯏꯒꯦ ꯗꯗꯥ ꯀꯔꯤ ꯍꯥꯏꯒꯦꯅ ꯀꯧꯏ ꯌꯥꯔꯦꯗ ꯗꯥꯏꯃꯟꯅ ꯁꯦꯝꯈ꯭ꯔꯕꯅꯤ ꯍꯥꯏ ꯃꯥꯅ ꯑꯩꯒꯤ ꯃꯤꯡꯁꯦ ꯗꯥꯏꯃꯟ ꯀꯧꯏ ꯗꯥꯏꯃꯟꯅ ꯑꯣꯛꯁꯤꯖꯦꯟ ꯁꯤꯟꯈ꯭ꯔꯕꯅꯤ ꯍꯥꯏ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯄꯨꯛꯅꯤꯡ ꯍꯟꯊꯕꯤꯒꯅꯨ ꯀꯣꯜ ꯌꯥꯝꯅ ꯇꯧꯕꯤꯔꯛꯑꯦ ꯊꯧꯔꯝꯁꯦ ꯌꯥꯝꯅ ꯁꯥꯡꯅ ꯇꯧꯖꯒꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯊꯥꯒꯠꯆꯔꯤ ꯕꯤꯔꯃꯩꯁꯅꯥ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯤꯕ ꯐꯪꯗꯗꯅ ꯃꯆꯥꯅ ꯃꯃꯥꯕꯨ ꯀꯗꯥꯏ ꯂꯩꯒꯦ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯋꯥꯅ ꯅꯨꯡꯁꯤꯅ ꯀꯣꯏꯊꯤ ꯊꯤꯕꯒꯨꯝꯅ ꯊꯤꯕꯅꯤ ꯉꯁꯤꯗꯤ ꯊꯥꯒꯠꯆꯔꯤ ꯕꯤꯔ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯕ꯭ꯔꯗꯔ ꯑꯣꯖꯥ ꯕꯤꯔ ꯊꯥꯒꯠꯆꯔꯤ ꯔꯣꯃꯥꯁꯤꯅꯤ ꯑꯩ ꯊꯥꯖꯕꯗꯤ ꯁꯣꯏꯗꯅ ꯄꯤꯖꯒꯦ ꯃꯔꯝꯗꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯁꯦ ꯏꯝꯐꯥꯜ ꯐꯥꯎꯕꯒꯤ ꯗꯤꯁꯇꯦꯟꯁꯁꯦ 22 ꯀꯤꯂꯣꯃꯤꯇꯔꯅꯦꯕ
ꯑꯗꯣ ꯈꯤꯇꯪ ꯂꯥꯞꯊꯣꯛꯄ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯈꯣꯌꯥꯊꯣꯡ ꯍꯥꯏꯔꯒꯗꯤ ꯑꯁ꯭ꯋꯥꯏꯐꯥꯎꯁꯤꯅ 24 ꯀꯤꯂꯣꯃꯤꯇꯔ 25 24 26 ꯁꯨꯃꯥꯏ ꯀꯤꯂꯣꯃꯤꯇꯔ ꯂꯩꯌꯦꯕ ꯒꯨꯒꯜ ꯑꯔꯊꯇ ꯑꯗꯨꯝ ꯌꯦꯡꯀꯥꯟꯗ ꯑꯗꯨꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯔꯦꯗꯤꯑꯣ ꯑꯃꯅ ꯃꯥꯅ ꯁꯥꯟꯕꯒꯤ ꯑꯁꯥꯡꯕꯁꯦ ꯃꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯤꯂꯣꯃꯤꯇꯔ 35ꯗꯒꯤꯅ ꯑꯗꯨꯝ 45 ꯐꯥꯎ ꯑꯗꯨꯝ ꯆꯠꯂꯦꯕ ꯑꯗꯨꯝ ꯁꯥꯟꯕꯗ ꯑꯩ ꯉꯁꯥꯏꯁꯨ ꯑꯗꯨꯝ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯩ ꯑꯗꯨꯝ ꯔꯦꯗꯤꯑꯣ ꯊꯥꯔꯒ ꯑꯗꯨꯝ ꯆꯠꯂꯤ ꯔꯦꯗꯤꯑꯣ ꯊꯥꯔꯒ ꯆꯠꯄꯗ ꯑꯩꯅ ꯔꯦꯗꯤꯑꯣ ꯁꯨꯝ ꯊꯥꯔꯛꯄꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯊꯥꯔꯛꯄꯗ ꯁꯒꯣꯜ ꯇꯦꯔꯥ ꯑꯗꯨꯋꯥꯏꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯣꯛꯇꯥꯛ ꯔꯦꯗꯤꯑꯣ ꯑꯗꯨꯝ ꯐꯥꯏꯌꯦꯕ ꯀꯥꯔꯗ ꯑꯗꯨꯝ ꯐꯥꯏꯌꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯐꯥꯗꯦꯕ ꯑꯗꯒꯤꯗꯤ ꯂꯣꯛꯇꯥꯛꯀꯤꯁꯤ ꯑꯗꯨꯝ ꯂꯥꯞꯄꯤꯗꯅ ꯂꯣꯛꯇꯥꯛꯁꯤ ꯂꯥꯞꯄꯤꯅꯦꯕ ꯂꯥꯞꯄꯤꯕ ꯂꯣꯛꯇꯥꯛꯁꯤ ꯑꯗꯨꯝ ꯐꯥꯏꯌꯦꯕ ꯑꯗꯨꯗꯤ ꯂꯣꯛꯇꯥꯛꯅ ꯃꯣꯏꯒꯤꯗꯤ ꯂꯥꯞꯄꯤꯕ ꯃꯈꯣꯏꯒꯤꯐꯥꯎ ꯐꯥꯔꯤꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯌꯦꯡꯉꯣ ꯅꯣꯡꯏꯟꯅꯁꯨ ꯑꯃꯨꯛ ꯊꯥꯔꯛꯄꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯐꯥꯏꯌꯦꯕ ꯅꯣꯡꯏꯟꯁꯦ ꯑꯗꯨꯗꯤ ꯅꯣꯡꯏꯟ ꯁꯤꯗꯩꯗ ꯈꯣꯡꯖꯣꯝꯗ ꯐꯥꯔꯗꯤ ꯈꯣꯡꯖꯣꯝꯁꯤꯗꯩ ꯊꯥꯔꯛꯄꯗꯨ ꯅꯣꯡꯏꯟꯒꯤ ꯃꯐꯝꯗ ꯐꯥꯔꯣꯏꯗ꯭ꯔꯥ ꯐꯥꯐꯝ ꯊꯣꯛꯑꯦꯕ ꯐꯥꯒꯅꯦꯕ ꯁꯣꯏꯗꯅ ꯑꯩꯈꯣꯏꯗ ꯑꯁꯣꯏꯕ ꯂꯩꯕꯩꯅꯦꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕꯁꯦ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯊꯤꯕꯗꯨꯅꯦꯕ ꯇꯉꯥꯏ ꯐꯗ꯭ꯔꯤꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯇꯦꯛꯅꯤꯁꯤꯌꯥꯟ ꯑꯣꯏꯗꯕꯅꯤꯅ ꯈꯪꯗꯕꯒꯤꯅꯤ ꯑꯗꯨꯅ ꯑꯦꯟꯇꯦꯅꯥꯒꯤ ꯔꯤꯐ꯭ꯂꯦꯛꯁꯟ ꯂꯩꯕ ꯀꯥꯏꯅ ꯂꯩꯕꯗꯣ ꯑꯩꯈꯣꯏ 20ꯒꯤ ꯆꯥꯡꯗ ꯔꯤꯐ꯭ꯂꯦꯛꯁꯟ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯁꯦꯝꯖꯔꯛꯀꯦ ꯏꯚꯟ ꯍꯥꯟꯅ ꯑꯩꯅ ꯍꯥꯟꯅ ꯁ꯭ꯋꯥꯏꯗ ꯌꯥꯎꯖꯔꯝꯕꯗꯨꯗꯤ आदा इम्फाल दे यौरप मतमदा खरा लाभ खिबनी 45 किलोमीटर 35 हेलकपद तादब यावरसु पुखाव फाव तारमिदुदि नहावाई को मयाम पुखाव दगी इमाम मेम हाइदु रेडियो द ताबने अइना हाना तौजब यावजरम मफम ददै थाबदो अदु कैदोबै फारोइदिनो सोइ फादोनि सिदैजु चोरसान पगो फारमिने अदना अखोइगी सिना एंटेना से मयाम सिनेजे मानद्रे मयामगिना डाइपोल कौई अखोइगी सिनाने स्टार एंटेना नि अदुनि स्टार एंटेना जे कोइ सिन्नब होनरी अदु ईश्वरना चानबीबो ओइसनु थबक से मुक्तंग हौदोक सखिगे तपना दुगा कनाना खंगनिको अदुना मयामगी लोइ तानरगा अखोइगिना इशोन सोन लैयो हाइबे या पोन्तेब मयाम तारगदि खुइसु ताहनबियु नत्रा सेमदुइने मतम खर चंगबे याय ईश्वरना चानबीबो ओइसनु मथंग कोला लोक सके हेलो मिंग अमद लैफम हाइबिसे हेलो कॉल दे पाइखत पिरे अदुबो खुंबिरक्त्रे एनीवे कॉल से तै सुलाक बनिना पांगम्बम थोई है बोर माले कॉल मत तौबिरे कॉल से बिजी दल मुना लेरे लाक्त्रे अदुगा केल्विन फोन लाको माले फोन से कोई द किंग दी किंगक्त्रे वेटिंग द लेरे हेलो हेलो ओ मिंगले फोन का तापियो साई कइनोने रेनुब्लाने चिंजमैगी तापियो करी वाफम हाइबे निंगबा कैसु थोदोपा हाइनियाय चिदा थबक हलकपदा ngasi pungningi waronde tv tharbada lak leirame yam nuaije ena kairo ngasi repeat toi chalani sibu ne yem khan di lak oi leirame hoi hoi no hadok su tawrai ben kunungai cha da bai tare hoi hoi yam nuaije ngan khoi di ismaina mung yeng bu phangudrabane ba ngasi mu yeng bu phangbasida फोन तौरई निसा याम नुवाइजे नों फादोकसु मखन मखन हाय थोरम तौगदब याम वाली होजि मथंग मथंग तौरखि दुइनि तबना दुम येंमिने से हाइतारे होय हायेंगी सार वहंग रेडियोगी थबक थौरम तौगदबदुसु माइ पांगना पांगथोकप ngamboi बियो अदु आइगी डायमंड डोनरगी आई तैत्रा थोई ट्राइन थोई साइड दैसु आई था निगी दुम कापागे आई जी तक कितन खुदोंग चादा बसिदे न कापत्रवा करीम त काइदे चल करीम तने अदुम बगी कईम त लेते ngamba kandane adum tawbiu करीम त काइदे को ओइसा आइसु लोइनबा दम ताजै दुगा फोन दि सुम पेनो तौदबनिना मयामना सुम ngangbसु ओइना दम तारगा सुम लैजबने सा कईम त काइदे ताबसुदुम हाइबा फाइ अदुगा सा अखोइना हाना कापखिबा कइनो दो एकाउंटगी पैसा काफमदो ओ 70 अइना लोइबा नंबर दो अदुम याबने दम ओ अदुदा दुम कापके यानी को यानी होय
ꯑꯗꯨ ꯍꯥꯏꯖꯒꯦꯅ ꯇꯧꯅꯤ ꯉꯁꯤꯗꯤ Thank you, thank you. ꯌꯦꯡꯕ ꯌꯥꯝ ꯐꯪꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ Tagachari Renu Nada Yektaba ko Nafava Tathamjarage. Minus. Thank you, Tagachari Renu. Yamarui base duni habatai aduga yes akoigi donors akoigi team habatari awana mateng pangbagi dama khun honajaba adum leptana pangjari mayam akoi tumina leina khanbiganu aduga akoi khun ngak pada yamna koina focus tawi aduga anabagi su hoi marakta koirengai gi chalama hairak padu magi lising tara su bangamdre adu karimta kaiba leite adagi chalama hairak khibadu adu magi Tangkul nupi maga haibatare ni metai nupa magi macha adugi lising tara di subong ngam gidre adubu koina ngam ba khara pi khraga machit khara lehori mathang dana akoi gi lehori ba saruk haibatare khunga pagi koi mateng pange aduga hari basi makha khunga pagi amuk su panga da bawali soidena koi pangna bo hona jari cheng chu bajana tangre mayam cheng je hana de khunu khunga pai pi basi lising amachani lising amachama da cheng je pi bane Howzik sina lising ani chonga euro de lising amaga chamapan ai chengwan bagi chengwan ge na adu su khun nga pai hai tare khun nga pai di tau da so ai de hai batai aduna tek koi thorom tau jari sini thorom segi mateng na ni aduna tau jari ba koi na wahong no honari ba diamond tv no hona jari ba tauri ba mayam se sini koi na ngam jaba hai babu program santok pa I pau su pi ba mayam da su kana ba adu khun nga pai gi su hona ba so awana gi su hona adugi marakta muk akhoi marakti yorokpa nana tonga masing dai tare mathang call ko chage hello hello mingalai phone ga biu o phone tawjaraiba ai sarangpatagi laitonjang dagi na mainu ne taram loksari tapiu ma kari wafam thambining ba oi nana ne phone je adum tawbuje ai je nahang di ai babagi phone gi du he tawjaram bane na tawjarai je isa gi number da tawrokane bako ado ai na sum ai na ne isa da ne kai gumbang khakta hangjarake ana sum tawram bani laiba tang 13 je sigi sida ai gi babagi lagi dabagi nimita ye bako ando ai ngamjaba khitang tawraga ichang gi ai mong he tawraga laksage na tawba adu khangta sum nang jabu leiramgadra leiram thengnaruidra na de sum na khangdana sum tawjara hoi karimata kaide karimata ima dum haibiro dum akoi gi lagi ichagi ne ungi waron je ima hoi nti ge dum tari bani matong khiti mata adubu inspector ta id ta bagi matam je ima na thabai jang suba matam ni na wa bani na yamna tadra ta di tai adubu hanjalaga ju sum hanjandagi ayuki karigi du da kharaga de dum tai bako ayuk ta thari du ima no budune aduna ayuk to dum tabiyo adal labuk thabu ge sapani na ima odi phone ju pai da ni ta labuk ta chatpani na mu yadraba labuk ta radio pu na tamni na adagi donor group to ju akoi gi sida isi ma ju lei adu jo khoi jang ta sa adum hana ba thabak sina chungkal labani na ne langna bu ngam de na tawdi mi donor du su yak jagani ima aduga ai chani ngolo kai wa tawraga ai lakjage sin khata haijage na tawrai ba hoi ma adum takpiro adum khoi angang sing number sing da sudum phaubirak pe yai adagi adum ima hoi laning badum lak pe yai de ma ko thodok pa kari mata dum da leite thagachari ma thank you so much mayam I pau oiba pau mate matang pizarake ngasagi ni nukti gi pau pa badu mate matang warasu mayam da pau pibagi nungai ba leijai Tentang na pau headlines kara hojik pau bagi khwaidigi update oiba pau khara pijarake modana pau sing asime amna soi kana gani khale maramdi pau si phongok pa kuidri bai batare hojik ngahak ki mamang da phongok pa pau sing ni ahan mate kanglei pak ki maira de gi lakhachage separate administration taliba kokizo MLA tarana manipur dagi mapan amadi kunithoi suba assam rifle lauthok piganu haina Prime Minister da memorandum pisan kare Assam Rifle lokto u haiduna Manipuri mafam kaya da miyamna wakat mifam na chingba satharak lingi marakta Kukizo gi MLA tarana Manipur dagi mapan suba amadi kunithoi suba Assam Rifles lokto piganu haina Prime Minister da memorandum pisan kare hairi Kaksing relief camp ta lairiba inmate singi fibam DC na luchingba tim amana hak thengna na yengsin kare Atuba matamda masa-masa gi mayum da hanjan na ba tabak paikat pa hore haina DC na phongdor unai
sakangdaba amana imung manungda company gi pot thenba saraga bom ama piramle maduda wakat bifam phamkhre hari tawdo si singjamai police station gi manung chana leiba hairangoi thong oinam leirekta leiba imung amada masak khangdaba miyo emana company gi pot thilakpagi mawongda bom ama piramani hari More Bazar da leiba SBI gi branch cookie khulda hongjinba yaroi haina Phulendro na phongdokre Pangal tabi da sariba thong gi diversion road matik chana sembiramdabana khusem gi chau yum kunthrarom thumjille haiba pau yaure Senkai thumkai tawbugi mayok ta moirang kethel da leiriba dukan sing thon londuna wakat mifam chathakre Jiribam do maitai singi yum mai thabada chenaba chin cookie jo terrorist sing faduna cherak pidriba karigino haina fox na hanglakle Hockey Manipur gi sub junior sanaroi sing puduna chatkiba priyo Guwahati da gas pokhaiba gi thodok ta leikidre hari Nuaitaba pau DMU gi assistant professor lowgi tabulation sit mang kibagi mari leina na sem kiba inquiry committee report miyam da thamdriba phawa result haidok pa yaroi haina mahiroi lup taruk na phongdorokle Makataba khwaidigi update roiba pawda Churachandpur amadi Kangpok pidagi air lok tohanbada Kuki MLA tarane memorandum pisen kre habise Kangla pawda siyauri loinana DMU gi botany amasung physics ki assistant professor lobugi result putoktri ba phawda interview pangthokpa yarbe mahiroi lop taruk ki wafam chi samana na yauri thanga SC gi tonga tonga ma mafam sing da landslide thokpada MLA Robindro na yengsin kre hari sahi kunda nambol kendra da tauram da chakhat taurang sahi ani da tawba ngamle haina TS Vasant Kumar na phongdokre anoba YSD adventure puthokadori hari Wamada sel gi mateng panglakpagi damak thagatpa phongdok narakli Prime Minister na chakhau superfood ni haina lauthokre hari Pandam gi headlines ta Assam Rifles lauthok tabagi wafam chamana na yauri Let Pau lauthok tuna naga gi mihut amada Tribal Affairs and Hills ki phamsina bi haina N Wang Rayona wafam si phongdorokle CM Birena Mizoram gi CM gi mateng niruba asidi samuna talak labadi samu gi mayada sensilo haibaduni WMC na phongdorokle Lan gi chaitheng koktring da grenade ki culture lag pasi laibak thibani haiba paw amasu yauri Senapati gi thorom da CM saruk yaba ngomkhidre haiba warol amasu yauri Jiribam da thengkhang kaya da maitei gi yum mai thabada chenaba chin cookie jo terrorist in faduna cherak pedriba karigino fox na phongdorokle Aponba Manipur amagi damak aikhoi khudimana thodang lomina si haiba wafam MLA Dingang Lungna phongdorokle Asi roiba pau jail dagi update mo pisagi local body gi Mikhal September kun da pangthok na ba thorang tori haina CM na phongdokre Mikhal gi notification thok taba thengmalli haina mega chandra namok phongdorokle Jiribam da maitei gi yumai thariba cookie jo terrorist sing serak pedriba karigina fox ki wafam chamana na yaur yari pok tu Kaitel Manbi pungni funi pang ban kaukre Chingda Manipur Police che da yekpa kai warabasu tampak tadi thongna phana thabak tauri KMD W na phongdorokle Loina na bom gi culture lak phase laibak thibene hena mara pai bisina phongdokre Loina na Nongmai them priyo lekhidabada maipun na awaba phongdokre Maitei ekhoi punsi maipun WhatsApp group asigi asang baluploi ama oiramba kurai konsam leikai Toroijam leirak-tagi Nongmai them priyo allies huruna laibak thiba thodok amada ayuk nongalamdai da Guwahati da leikhidabada Maipungi admin Bobo Khundrak pamna Mifam adugi mapu oiduna awaba phongtokpagi thorama ma pangthokre Laibak thiba thodok si
सेकेंड हॉकी इंडिया की जोन हॉकी चैंपियनशिप लिसिंग अनि कुनगा मरी मणिपुर हॉकी मैन टीम की सानरोइसिंग लुचिंग गुवाहाटी दे चटकी खोंगचट अदुदा मखोइना लेरिबा रूम अदुदा ग्यास पोखाइरकपदगी तमथिना सोखी गुवाहाटी दा लेबा हॉस्पिटल अमदा अरुबा पिबमना लाइकनरमलबा मतुंगदा ngasi ayu anganba nongalamdai khangkhangudana leikidabadagi maipungi thomisingna awaaba phongdorokpani masini hauji fawagi phongliba masigi nungthin gi tonga tongan ba khwaidagi hauji fawagi update oiba pausing toro masi kamdo bibagi tabiri basing ma'am loinana masigi pungning gi waro tawkidraga sumayam da information kadai kadai de kari thokrabagi haibagi chorapa update oiba pau pijaba MD Sharif Khan ngasi Delhi degi lakpa koi gi official sing hai batare modo lakpa gi mapau ai ngasai tamjokre thorom se gi hobada yam noi jai koina tawjari ba tabak thorom sing da pen ba phungdok pi ba duga koi gi tonga tonga ba data sing amne koi gi program thorom sing yeng ba da koi da yamna puning thogalam ba hai batare aduga haurok ba da ngai ri mathang mathang sum tawjarake nang hakki matung da koi program entertainment program aduga tay program sing mayam do khusin na bonari aduga ningsing jaba mana Facebook page da leiba koi gi mayam na su thodo in dona khangnar ba SP ngosa haina khangna ba SP ngosa haiba magi Facebook page ama su lei hari ba Facebook page na taba ngosa khuman haidana page ama su lei hari ba ngosa khuman hari ba page asi topa miyoina hack to bikre aduna channel asida karigumba wahi wata fajadaba natraga hari ba channel asina karigumba nungai taba wafam sing natraga marup ki oiba wafam sing natraga doma dom da sen puge natraga doma dom da loan low adom natraga na karigumba cyber ek mari leinaba tongan ba nungai taba wafam sing tholokpa taragadi madu koi taingo sanate mahake account se seasonary ba mi duni mahaki tongan ba account de SP ngocha haina lei haribe ngocha komanai se hack tawkhiba account ni haidana mahaki maikai degi takpirei aduna mayam nasu hariba channel asi masidagi lakpa phattaba wafam singdi loksin birunu haidana mahak masaga iga sai wari sanajabada amukta inau mating amta pangbi oi gi se hack tawkre fairing turing am tawre na ingonda haibirakpani hello good evening sir taram lokchari ngasi je yamna nungai hauji thoram je tawbi je sar gi ado chak tokpa ga de ba ko aina kari thoram bu lai bano na ai jo yaw ge na tawba sa law lai da yam harawi ngasi je anauba mahaw amani ha ba ji aina thamje ge ada hauji chu adum kana tawri nong ju tari sar ge manak ta di tabi bra khangdi oh koi sida ju kharga dum tajai aina hayeng bauta di tabi da bana khan mane du dum tai tara jo hing satin to pa ju top na hayeng wong radio de dum hau do khrani hoi mai pa ko ju oi ro ko ju lak ko ding amaroi hoi ay matang sa ba matam matang na dum lak ja gani yam nungai jai hoi sum nungai ya dana aina sum phongdok ja ra ko ni da du mating nungai oh pare du de ai thamjarage ko sa fani thagachari yam nungai jai wahong radio gi ngasai koina Delhi degi lakhiba khoi official ani ga loina na khoi mafam du da haiba tare lakpiba mi oi single loina na photo amatang lahobani photo du gi mami ni haiba tare adu ngasai di nongju da bani na se khoi gi sumang du ni hai tare wahong radio gi sumang ni establishment of community radio station CRS to promote agriculture and rural livelihood and community development. Hello. Now Shakespeare guy from the Taram lokchari Shakespeare. Yamba Karatari, Masaisu, Aisu, Kang the Mina program to Santopian has the Tata Hankan the Kang I go pool as I think. Aruba Sije, Tabam, delay when they want Tata, then the Yamadi Halapur Matanga, my head the light tab, the Kang Boy.
ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯗꯤ ꯅꯍꯥꯟꯈꯩꯁꯨ ꯑꯗꯨꯝ ꯇꯧꯕꯅꯦ ꯇꯧꯒꯗ꯭ꯔꯅ ꯈꯜꯂꯦ ꯑꯗꯣ ꯃꯇꯝꯗꯨꯗ ꯂꯥꯏꯚ ꯆꯥꯠꯇ ꯇꯧꯔꯒ ꯈꯪꯉꯦ ꯑꯗꯣ ꯀꯣꯟꯅ ꯇꯧꯔꯅꯤ ꯍꯥꯏꯕꯗ ꯈꯪꯖꯩ ꯍꯧꯖꯤꯛ ꯍꯧꯕꯤꯔꯝꯕ ꯅꯨꯡꯉꯥꯏꯔꯦ ꯅꯣꯡꯃꯒꯤ ꯁꯣꯏꯗꯅꯕ ꯌꯥꯝꯕꯅ ꯑꯗꯨꯝ ꯃꯦꯟꯈꯠꯄꯤꯗꯅ ꯃꯇꯝ ꯈꯔ ꯊꯦꯡꯗꯣꯛ ꯊꯦꯡꯖꯤꯟ ꯑꯣꯏꯔꯒꯁꯨ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯂꯩꯔꯒꯁꯨ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯝꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯑꯅꯤꯁꯨꯕꯗ ꯏꯌꯥꯝꯕ ꯍꯧꯖꯤꯛ ꯃꯌꯥꯝꯅꯕꯨꯁꯨ ꯍꯦꯟꯅ ꯈꯪꯅꯔꯕꯅꯤ ꯑꯩ ꯋꯥꯐꯝ ꯑꯃ ꯑꯅꯤꯗ ꯁꯨꯝ ꯊꯝꯖꯔꯛꯀꯦ ꯑꯍꯥꯟꯕꯗ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯅꯤꯗꯒꯤ ꯍꯥꯏꯕ ꯃꯥꯜꯂꯦ 19 ꯑꯃꯗꯤ 22 ꯑꯣꯏꯕ ꯃꯥꯜꯂꯦ 9ꯗ ꯁꯕꯖꯦꯛ ꯇꯨ ꯀꯔꯦꯛꯁꯟ 9ꯒ 22ꯒ ꯍꯣꯏ 9 ꯑꯃꯗꯤ 22 ꯍꯥꯏꯕ ꯃꯥꯜꯂꯦ ꯐꯔꯦ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯐꯔꯦ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯈꯣꯏꯒꯤ ꯊꯧꯅꯥꯗꯣ ꯑꯃꯨꯛ ꯖꯃꯨ ꯀꯥꯁꯃꯤꯔꯗ ꯑꯩꯈꯣꯏꯒꯤ ꯍꯤꯖꯕꯨꯜ ꯃꯨꯖꯥꯍꯤꯗꯤꯟꯒ ꯑꯃꯨꯛ ꯊꯦꯡꯅꯕ ꯇꯥꯔꯕꯅꯦꯕ ꯍꯧꯖꯤꯛ ꯀꯌꯥ ꯃꯊꯧꯅꯥ ꯂꯩꯒꯦꯗꯣ ꯑꯁꯣꯝꯗ ꯑꯃꯨꯛ ꯑꯗꯨꯅ ꯃꯣꯏꯅ ꯇꯝꯃꯛꯈꯤꯕ ꯃꯍꯩꯁꯤꯡꯗꯣ ꯑꯁꯣꯝꯗ ꯑꯃꯨꯛ ꯁꯤꯖꯤꯟꯅꯕ ꯇꯥꯔꯕꯅꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯀꯥꯁꯃꯤꯔꯗꯤ ꯌꯥꯝ ꯀꯟꯅ ꯇꯦꯔꯣꯔꯤꯁ ꯆꯪꯉꯛꯇꯅ ꯀꯟꯅ ꯑꯦꯇꯦꯛ ꯆꯠꯊꯔꯤꯕ ꯃꯐꯝ ꯑꯃꯈꯛꯅꯦꯕ ꯑꯗꯣ ꯑꯁꯣꯝꯗꯗꯤ ꯀꯨꯀꯤꯒ ꯇꯧꯔꯤꯕ ꯑꯗꯨꯃꯥꯏꯅ ꯁꯨ ꯆꯠꯅꯕꯁꯨ ꯅꯠꯇꯕꯅꯤꯅ ꯊꯦꯡꯒꯥꯏꯅꯔꯨꯔꯁꯨꯅ ꯑꯗꯨꯃ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯃꯔꯛꯁꯠꯇ ꯌꯦꯡꯕꯤꯌꯨꯀꯣ ꯃꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯌꯥꯗꯦ ꯄꯥꯝꯗꯦ ꯌꯥꯅꯤꯡꯗे ꯍꯥꯏꯗꯅ ꯎꯠꯂꯛꯏꯅꯦꯕ ꯑꯗꯨꯗꯤ ꯃꯁꯥꯅ ꯑꯗꯨꯝ ꯃꯤꯌꯥꯝꯅ ꯍꯥꯏꯕ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯁꯦ ꯇꯥꯛꯊꯣꯛꯆꯔꯛꯄ ꯅꯠꯇ꯭ꯔꯣ ꯏꯌꯥꯝꯕ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯅ ꯃꯦꯃꯣꯔꯤꯡꯗꯝ ꯄꯤꯁꯜꯂꯤ ꯆꯠꯍꯟꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯈꯤꯕꯗ ꯏꯃꯥ ꯃꯌꯥꯝꯁꯤꯡꯅꯒ ꯍꯥꯏꯔꯤꯕ ꯃꯣꯏꯒꯤ ꯃꯅꯨꯡꯗ ꯃꯔꯤ ꯂꯩꯅ ꯃꯥꯅ ꯃꯁꯦꯟ ꯃꯕꯥꯏ ꯊꯣꯛ ꯃꯥꯟꯅꯦꯒ ꯍꯥꯏꯅꯔꯤꯗꯤ ꯁꯨꯝ ꯐꯖꯕ ꯋꯥꯍꯩꯒ ꯍꯥꯏꯇꯥꯔꯦ ꯃꯁꯥꯅ ꯇꯥꯛꯊꯣꯛꯆꯔꯛꯑꯕꯅꯦꯕ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯣ ꯃꯤꯒꯤ ꯄꯣꯁꯇꯤꯡ ꯊꯥꯖꯔꯛꯄ ꯆꯠꯆꯈꯤꯕꯗꯨ ꯀꯩꯗꯧꯕꯩ ꯆꯠꯄ ꯌꯥꯔꯣꯏꯗꯅ ꯑꯇꯣꯞꯄ CRPF ꯂꯥꯛꯇꯣꯔꯤꯅ ꯑꯗꯨꯒ ꯑꯃꯨꯛ ꯃꯣꯏ ꯌꯥꯅꯔꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯗꯨꯝ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯗꯨꯅ ꯃꯣꯏ ꯆꯠꯈꯤꯕꯗꯣ ꯑꯃꯔꯣꯝꯗ ꯂꯣꯏ ꯆꯠꯄꯗꯤ ꯅꯠꯇꯦ ꯈꯔ ꯁꯤꯟꯕꯗꯨꯃꯗꯤꯐꯔꯦ ꯍꯥꯏꯇꯥꯔꯦ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯆꯠꯄꯅꯤ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯇꯥꯏ ꯌꯥꯝ ꯂꯤꯁꯥꯡ ꯁꯤꯟꯅ ꯂꯩꯔꯝꯃꯦꯕ ꯑꯗꯨꯗꯤ ꯁꯤ ꯃꯇꯨꯡ ꯊꯝꯖꯔꯀꯥꯟꯗ ꯉꯔꯥꯡ ꯅꯍꯥꯟꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯥꯎꯆꯦꯗ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯗꯨꯝ ꯍꯥꯏꯔꯒꯁꯨ ꯂꯩ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯖꯗꯕ ꯑꯃꯈꯛꯅ ꯃꯩꯇꯩꯒꯤ ꯁꯥꯏꯠꯇꯒꯤ ꯀꯨꯀꯤ ꯑꯃ ꯍꯦꯛꯇ ꯆꯪꯉꯦ ꯐꯥꯔꯦ ꯍꯦꯟꯖꯜꯂꯦ ꯀꯟꯕꯤꯈ꯭ꯔꯦ ꯆꯥꯛ ꯏꯁꯤꯡꯕꯨ ꯄꯤꯖꯗꯅꯀꯣ ꯏꯌꯥꯝꯕ ꯑꯗꯣ ꯂꯩꯃꯈꯣꯡꯗꯒꯤ ꯃꯣꯏ ꯑꯅꯤ ꯐꯥꯈ꯭ꯔꯦ ꯇꯝꯊꯤꯅ ꯐꯨꯔꯒ ꯍꯦꯛꯇ ꯍꯣꯏ ꯁꯤꯕꯨꯗꯤ ꯁꯤꯍꯧꯗ꯭ꯔꯦ ꯑꯃꯨꯛ ꯊꯥꯗꯣꯔꯛꯑꯦ ꯇꯧꯔꯤꯕ ꯈꯦꯠꯅꯔꯤꯕ ꯃꯑꯣꯡꯁꯤꯕꯣꯕ ꯑꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅꯗꯤ ꯍꯥꯏꯔꯤ ꯃꯁꯤ ꯇꯧꯍꯩꯕꯗꯤ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯒꯤꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯣꯏꯅ ꯇꯧꯔꯤꯕ ꯂꯤꯆꯠꯇꯣ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕ ꯌꯥꯔꯣꯏꯗꯕ ꯑꯃꯈꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅꯁꯨ ꯃꯣꯏ ꯑꯃꯨꯛ ꯐꯨꯔ ꯊꯥꯗꯣꯛꯈ꯭ꯔꯗꯤ ꯁꯨꯝ ꯂꯥꯟꯁꯦ ꯇꯧꯅ ꯂꯩꯔꯅꯤ ꯍꯣꯏ ꯃꯣꯏꯅ ꯐꯨꯔꯛꯏꯗꯨꯕꯨꯗꯤ ꯇꯝꯅꯅ ꯃꯣꯏꯗꯤ ꯇꯧꯔꯅꯤꯅ ꯇꯧꯕꯅꯤꯅ ꯑꯥꯔꯃꯤꯅ ꯀꯜꯍꯧꯔꯦ ꯑꯗꯨꯃꯁꯨ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯐꯨꯕꯤꯔꯛꯑꯦꯀꯣ ꯌꯥꯝꯅ ꯑꯗꯨꯃꯁꯨ ꯑꯗꯨꯒ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯍꯥꯏꯅꯔꯤ ꯑꯩꯈꯣꯏꯒꯤꯅ ꯄꯤꯖꯔ ꯊꯥꯗꯣꯛꯈꯤꯕ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯂꯨꯄꯥ 100ꯒ 90ꯒꯤ ꯆꯥꯛꯀ ꯏꯁꯤꯡꯒ ꯕꯣꯇꯜꯒ ꯄꯨꯟꯁꯤꯜꯂꯒ ꯄꯤꯊꯛꯈ꯭ꯔꯦ ꯅꯨꯡꯉꯥꯏꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯣꯏꯒꯤꯅ ꯑꯃꯨꯛ ꯆꯪꯉꯨꯕ ꯊꯦꯡꯅꯕ ꯐꯥꯕꯗ ꯐꯨꯔ ꯊꯥꯗꯣꯛꯂꯦ ꯍꯥꯏꯕꯅꯆꯤꯡꯕ ꯍꯥꯏꯅꯔꯤꯕ ꯃꯤꯌꯥꯝꯗ ꯑꯗꯣ ꯇꯧꯔꯤꯁꯤꯗꯤ ꯂꯥꯟꯅꯤ ꯑꯗꯨꯅ ꯃꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯆꯪꯁꯤꯜꯂꯛꯄ ꯌꯥꯔꯣꯏ ꯅꯔꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯥꯡꯄꯣꯛꯄꯤꯗ ꯉꯁꯤ ꯆꯠꯀꯅꯤ ꯈꯣꯠꯀꯅꯤ ꯇꯥꯔꯤꯛ 3ꯒꯤ ꯄꯥꯎꯗ ꯉꯁꯤ ꯍꯥꯏꯕ ꯆꯠꯄ ꯌꯥꯔꯣꯏ ꯐ꯭ꯂꯥꯏꯠꯇ ꯄꯥꯏꯔꯛꯄ ꯍꯦꯂꯤꯀꯣꯞꯇꯔꯗ ꯄꯥꯏꯔꯛꯄ ꯌꯥꯔꯣꯏ ꯃꯩꯇꯩ ꯆꯪꯉꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯁꯤꯈꯛ ꯅꯠꯇꯅ ꯍꯥꯏꯀꯣꯔꯠꯀꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯑꯩꯈꯣꯏꯒꯤ MLA ꯄꯥꯎꯂꯤꯂꯥꯟ ꯍꯥꯎꯀꯤꯞ ꯍꯥꯏꯗꯅ ꯃꯅꯤꯄꯨꯔꯁꯤꯕꯨ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ 3 ꯈꯥꯏꯗꯣꯛꯇ꯭ꯔꯒꯗꯤ ꯁꯥꯟꯇꯤ ꯂꯩꯔꯣꯏꯒ ꯍꯥꯏꯔꯤꯁꯦ ꯑꯗꯨꯝ ꯃꯅꯤꯡ ꯇꯝꯅ ꯐꯣꯡꯅ ꯁꯤꯡꯅꯔ ꯍꯥꯏ ꯑꯗꯨꯝ ꯊꯝꯃꯦꯕ ꯀꯟꯈꯠꯂꯒ ꯁꯤꯕꯨ ꯆꯠꯅꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯗ ꯃꯅꯤꯡ ꯇꯝꯅ ꯑꯗꯨꯝ ꯍꯥꯏ ꯀꯔꯤꯝ ꯇꯧꯕ ꯉꯝꯗꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝꯁꯤꯗ ꯂꯨꯈ꯭ꯔꯦ ꯁꯣꯝꯗꯅ ꯁꯤꯜꯆꯔꯗ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕ ꯀꯥꯡꯕꯨ ꯑꯃꯨꯛ ꯍꯧꯖꯤꯛ ꯃꯥꯔꯒꯤꯅꯦꯅ ꯃꯣꯏ ꯑꯃꯨꯛ ꯀꯧꯈꯠꯂꯛꯇꯅ ꯅꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕ ꯀꯩꯒꯤꯅꯣ ꯃꯩꯇꯩꯒana ꯃꯣꯏꯁꯦ ꯑꯃꯨꯛ ꯍꯧꯖꯤꯛ ꯏꯔꯥꯡ ꯑꯃꯨꯛ ꯂꯥꯛꯏ ꯍꯥꯏꯇꯥꯔꯦ ꯏꯔꯁꯨ ꯑꯗꯨꯝ ꯌꯨꯝ ꯃꯩ ꯊꯥꯗꯅ ꯁꯥꯟꯇꯤ ꯂꯥꯛꯑꯦ ꯍꯥꯏꯁꯦ ꯂꯦꯞꯇꯦ ꯉꯔꯥꯡꯁꯨ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯑꯦ ꯌꯨꯝ ꯃꯩ ꯊꯥꯔꯝꯃꯦ ꯍꯥꯏꯔꯤ ꯕꯣꯝ ꯀꯥꯞꯊꯔꯛꯇꯅ ꯇꯧꯔꯤꯕ ꯐꯤꯕꯝꯁꯤꯗ ꯁꯥꯟꯇꯤ ꯂꯥꯛꯑꯦ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯍꯥꯏꯅꯕꯩ ꯋꯥꯅꯤ ꯁꯥꯟꯇꯤꯗꯤ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦ ꯍꯦꯟꯅ ꯐꯤꯕꯝ ꯂꯨꯁꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯃꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯏꯔꯣꯏ ꯂꯣꯏꯕꯗ ꯏꯌꯥꯝꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯑꯃꯈꯛꯇꯪ ꯍꯥꯏꯔꯒꯗꯤ ꯁꯦꯡꯅ ꯍꯥꯏꯖꯔꯕꯗ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯗ ꯇꯧꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ
ꯑꯆꯨꯝꯕꯁꯨ ꯌꯥꯎꯔꯛꯀꯅꯤ ꯑꯔꯥꯟꯕꯁꯨ ꯌꯥꯎꯔꯛꯀꯅꯤ ꯏꯌꯥꯝꯕꯅꯁꯨ ꯍꯦꯛ ꯍꯥꯏꯕꯤꯕ ꯂꯣꯏꯅꯗꯤ ꯍꯥꯏꯕꯤꯕꯅꯤ ꯀꯣꯃꯦꯟ ꯄꯤꯕ ꯈꯣꯠꯄꯗ ꯐꯖꯕ ꯋꯥꯍꯩꯅ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯛ ꯇꯧꯕꯤꯔꯝꯕ ꯍꯥꯏꯕꯅꯁꯤꯡ ꯅꯠꯇꯕꯤꯗ ꯃꯤ ꯁꯥꯎꯍꯟꯕ ꯌꯥꯕ ꯃꯤ ꯈꯠꯅꯍꯟꯕ ꯌꯥꯕꯁꯦ ꯃꯇꯦꯡ ꯄꯥꯡꯉꯁꯨ ꯄꯥꯡꯗ꯭ꯔꯁꯨ ꯌꯥꯝ ꯇꯧꯋꯤ ꯃꯁꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯑꯩꯈꯣꯏ ꯔꯣꯕꯤꯟ ꯏꯌꯥꯝꯕ ꯔꯣꯕꯤꯟ ꯃꯉꯥꯡꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯛꯄꯅꯤꯀꯣ ꯏꯌꯥꯝꯕ ꯃꯥꯅ ꯉꯁꯤ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯗꯤ ꯑꯐꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯩꯅ ꯎꯖꯕꯗ ꯃꯥꯒꯤ ꯇꯧꯊꯣꯔꯛꯄ ꯅꯦꯆꯔꯗ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯐꯠꯇꯕꯅꯤꯅ ꯐꯠꯇꯕꯁꯨ ꯑꯗꯨꯝ ꯎꯏ ꯀꯔꯤꯒꯨꯝꯕ ꯁꯨꯝ ꯐꯠꯇꯕꯗꯨꯅ ꯐꯠꯇꯦ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯗꯕꯤꯗ ꯀꯨꯞꯁꯜꯂ ꯊꯝꯃꯒ ꯑꯐꯕꯗꯨꯗꯤ ꯊꯥꯒꯠꯄꯁꯦ ꯍꯩꯅꯗꯦꯕ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯁꯦ ꯃꯥ ꯉꯁꯤ ꯌꯥꯝ ꯄꯦꯟꯗꯅ ꯃꯤꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯍꯥꯏꯔꯨꯕꯗꯁꯨ ꯑꯩꯈꯣꯏꯒꯤ ꯅꯦꯒꯦꯇꯤꯚ ꯀꯃꯦꯟ ꯄꯤꯔꯛꯇꯅ ꯇꯧꯕ ꯍꯥꯏꯁꯦ ꯏꯌꯥꯝꯕꯗꯁꯨ ꯑꯗꯨꯝ ꯊꯣꯛꯄ ꯄꯣꯠꯅꯦ ꯃꯁꯤꯒꯤ ꯊꯕꯛꯁꯤꯃ ꯑꯩꯈꯣꯏ ꯌꯥꯔꯤꯉꯩ ꯇꯧꯔꯣꯏꯁꯤ ꯃꯔꯝ ꯆꯥꯗꯅ ꯃꯤꯉꯣꯟꯗ ꯐꯠꯇꯕ ꯋꯥꯍꯩ ꯍꯥꯏꯕꯁꯤꯗꯤ ꯍꯥꯏꯍꯟꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯊꯧꯕꯛ ꯋꯥꯐꯝꯁꯤꯃ ꯑꯩ ꯁꯨꯝ ꯊꯝꯖꯅꯤꯡꯗꯅ ꯇꯧꯖꯔꯛꯄꯅꯤꯗ ꯏꯌꯥꯝꯕ ꯍꯥꯟꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤ ꯊꯧꯔꯝ ꯄꯨꯡ ꯑꯃꯒꯤ ꯊꯧꯔꯝ ꯍꯥꯏꯕ ꯇꯥꯔꯦ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯅ ꯄꯥꯡꯊꯣꯛꯆꯕꯅꯤ ꯃꯈꯥ ꯇꯥꯕꯁꯤ ꯂꯥꯏꯚ ꯐꯣꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯊꯧꯔꯝꯅꯤ ꯑꯗꯨꯅ ꯂꯥꯏꯚ ꯐꯣꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯊꯧꯔꯝꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯍꯦꯟꯅ ꯁꯔꯨꯛ ꯌꯥꯕꯤꯗꯅ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯉꯥꯏꯍꯥꯛꯇꯪ ꯃꯌꯥꯝꯗꯒꯤ ꯑꯃꯨꯛ ꯂꯥꯞꯊꯣꯛꯆꯒꯦ ꯑꯗꯨꯒ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯁꯣꯃꯣꯂꯥ ꯁꯣꯏꯕꯝ ꯇꯃꯨꯕꯤ ꯁꯤꯡꯒꯃꯩ ꯀꯩꯗꯧꯋꯥꯏꯗ ꯂꯩꯅꯣꯅ ꯇꯥꯛꯄꯤꯕ ꯃꯥꯜꯂꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯥꯜꯂꯦ ꯊꯥꯒꯠꯆꯔꯤ ꯀꯥꯗꯤꯂꯨ ꯄꯥꯝꯃꯩ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯌꯥꯎꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯣꯜꯁꯤꯡ ꯂꯥꯛꯏ ꯑꯗꯨꯕꯨ ꯍꯌꯦꯡꯁꯨ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯁꯤ ꯅꯪꯕꯁꯨ ꯌꯥꯏ ꯅꯪꯗꯕꯁꯨ ꯌꯥꯏ ꯌꯥꯔꯤꯈꯩꯗꯤ ꯅꯪꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯔꯛꯀꯦ ꯀꯔꯤꯒꯨꯝꯕ ꯅꯪꯗ꯭ꯔꯒꯁꯨ ꯍꯌꯦꯡꯒꯤꯁꯨ ꯁꯤꯒꯨꯝꯕ ꯃꯑꯣꯡꯗ ꯇꯧꯖꯔꯛꯄ ꯑꯃ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯌꯦꯡꯖꯔꯛꯀꯦ ꯑꯗꯨꯒ ꯇꯉꯥꯏꯐꯗꯅ ꯍꯌꯦꯡꯁꯤ 90.0 ꯋꯥꯍꯧ ꯔꯦꯗꯤꯑꯣꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯗꯣꯛꯄꯒꯤ ꯅꯨꯃꯤꯠ ꯑꯣꯏꯖꯒꯗꯧꯔꯤꯕꯅꯤ ꯃꯌꯥꯝꯅ ꯌꯥꯏꯐ-ꯃꯪꯒꯣꯜ ꯄꯤꯕꯤꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯇꯨꯡ ꯀꯣꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤꯗꯃꯛ ꯑꯐꯕ ꯀꯌꯥꯃꯔꯨꯝ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛ ꯑꯍꯜꯂꯣꯟꯒꯤꯗꯃꯛ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯤꯕ ꯁꯤꯡꯒꯤꯗꯃꯛꯇ ꯏꯟꯈꯠꯂꯛꯂꯤꯕ ꯀꯌꯥꯒꯤꯗꯃꯛꯇ ꯌꯨꯝꯗ ꯂꯩꯕꯤꯔꯤꯕ ꯍꯥꯎꯁ ꯋꯥꯏꯐꯁꯤꯡꯒꯤꯗꯃꯛꯇ ꯑꯗꯨꯒ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯟꯁꯤꯡꯒꯤꯗꯃꯛꯇ ꯀꯥꯟꯅꯔꯕ ꯊꯧꯔꯝ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯃꯇꯝ ꯁꯥꯡꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤꯗꯃꯛ ꯑꯈꯟꯅꯕ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯅ ꯕꯥꯔꯇꯣꯟ ꯆꯦ ꯄꯤꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯖꯗꯦ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯕꯨ ꯅꯨꯡꯁꯤꯕꯤꯕꯁꯤꯡꯗꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨ ꯇꯥꯟꯅ ꯂꯥꯛꯄꯤꯕꯗ ꯑꯩꯈꯣꯏꯒꯤ ꯑꯊꯤꯡꯕ ꯀꯔꯤꯁꯨ ꯂꯩꯖꯗꯦ ꯆꯥꯎꯅ ꯁꯤꯟꯖꯕ ꯊꯧꯔꯝ ꯑꯃꯗꯤ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯍꯌꯦꯡ ꯁꯣꯏꯗꯅ ꯃꯤꯌꯥꯝꯅ ꯈꯨꯠꯁꯤꯟꯅꯖꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯁꯨ ꯊꯝꯖꯔꯤ ꯃꯤꯌꯥꯝꯗꯒꯤ ꯕ꯭ꯂꯦꯁꯤꯡꯁꯨ ꯅꯤꯖꯔꯤ ꯍꯦꯟꯅ ꯍꯦꯟꯅ ꯑꯐꯕ ꯌꯥꯏꯐꯕ ꯑꯣꯏꯃꯤꯟꯅꯁꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯥꯏꯚ ꯐꯣꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯊꯧꯔꯝ ꯑꯁꯤꯗ ꯌꯥꯡꯅ ꯃꯤꯅꯤꯠ 3-4 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯈꯨꯠꯁꯤꯟꯅꯅꯕ ꯍꯣꯠꯅꯖꯔꯤ ꯁꯦꯛꯁꯟꯅ ꯂꯩꯃꯤꯟꯅꯔꯁꯤ ꯑꯐꯕ ꯌꯥꯏꯐꯕ ꯑꯣꯏꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯇꯥꯃꯤꯟꯅꯁꯤ ꯏꯟꯁꯄꯦꯛꯇꯔ ꯇꯩꯍꯩꯒꯤ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯃꯤꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯕꯤꯔꯤꯕ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯗ ꯀꯗꯥꯏꯗ ꯂꯩꯔꯝꯒꯗꯒꯦ ꯁ꯭ꯋꯤꯇꯤ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯃꯤꯟꯅꯁꯤ ꯂꯩꯔꯝꯈꯤꯒꯗ꯭ꯔꯥ ꯍꯤꯡꯂꯝꯈꯤꯒꯗ꯭ꯔꯥ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯂꯒꯗ꯭ꯔꯥ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯋꯥꯔꯤ ꯃꯈꯥ ꯑꯁꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛꯇꯁꯨ ꯇꯥꯃꯤꯟꯅꯁꯤ ꯈꯨꯔꯨꯝꯖꯔꯤ ꯇꯦꯛ ꯀꯦꯌꯔ